이따오나 누피도 하나 강나버네. 강대다. 이나 강보이와네. 에, 실라이시네. 예, 그러면 토리시네. amta ngay bikoba. Kaino? Kainomta haige taunida. Kay hay gay no? Chomje koi taujina sakhang ma kuiraba male. Ngasi je mukta sakhangna nabana ngaijaramane. Sakhangna ka dodoi ba? Sum pakang le shabi hoibagi. Ekhoi le sabi phadri ye. O, kram kan phadoino. Eh, sitira nangida. Ha, nangida mi sitira ba. Namai do thinjalo. Fazana ngangna jiga doroge. Sagot Oi, kino ba. kaino fazana ngangna ba dia? Nang thinjalo na. Ha, nang tawro ra. 노이시부 오이베이라. Woi be na tadi. Ngai khune. Ngai. Nang. Hangber nang sakta khagodana. Hauramani ne hojik ha. Hauramani. Chaslo. Parentide. Chiu karam no pijing no toji. 이돼다. Ha. 예, 이투이니. 낭준이 붕어. 아이슈아. 사이가 이긴 거아요. 토이니. 강내봐마 남다나 라오게. 시다. 또 이까이 그래다. 이따 이군다 가대 또는 곰수고. 자세. Heima. Noi dia du da kai dori ba. Heima. Noi gi sibo por ka bi bai duro. Kari no asuk phatra ba thaba ase noi ne tori ba kari gi no. Noi bo si ba tare ni noi bo. Ma, kechodoru ikedoruge. Na pa ga na yam ba ga da ta ke khang ni nang. 예, 딱보야 로 이마. Ta ka ni. 야, 딱보다 이제 시대 종대로 시니. Sana tomba. Kari no nang na tori ba sibo. Ima di mangzare da ko nang na tori ba se. Sanayay, 이마. nang koi ra ira. 아우 이마. 이마 오피스 비도라. Ai chu chat ke na taramini haujikta. 이마 이따 올레기브라. Na taw du maning changkhibra karim tawi. Law changau law. Pham. 아우 이마. Thokchara anida. Ngai khun he. Sanayay. Nakhoi bu nahan mi ga khanarubro. 카나데다 이마. Khanadraga mamai mami pomaga laiduna kamai toriba. 아. 아두기도 수마이 떠보니마. 뭐 누파 마자 아마크다네. 뭐 이마가 장가네. 불레 뭐하네. 아다 이따 오이바니 장가가네. 함도 오브네바. 아두가 코이도는 언제라 보이와네. Hey, mi khanaba khamba yamna lubani ko. 아우 이마. Mi ga khana lakna tawnu ko na khoi. Na taw thoraklani ngaktang pham ko. Ima chalu khige. 아우 이마. 다벌레이 때문에 들어. Kaino. 솜절로 세도보네. Pholu jaira. Aine. Maru jabasu ang marugo. 까리기노 낭나 두개 한 빵디두보. 누피나 부부부 캬암나다나. Mamai mana tonji kaire ba unu pine phubu na abrain. 아스 톡 떨어 ngang 레노. 쩔로. 로셀로로 봐. Nati, adunu pidu nadadi nang koina bunu pilai tra baba. कोइने बनु पीदी मयाम लेये. थवाइनो खैदाबदो. माओइ पेवाने. Pami bunu pidu ni jabide. Kamai loge haino. मसाना यादव नुपीदो यानब थेमदोरिबा गाड़ी चिंगनरिबा सनसिंगसे सुमाइना तेबा अमता नते कैनो
ꯌꯥꯝ ꯈꯦꯡꯕ ꯁꯥꯊꯤꯕ ꯉꯥꯛꯇꯅꯦ ꯍꯩꯔꯦꯍꯦ ꯅꯥꯔꯦꯡ ꯍꯨꯠꯂꯒꯅꯦ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯦ ꯅꯨꯄꯤ ꯃꯣꯏꯅ ꯂꯝꯍꯦꯟ ꯌꯥꯄꯣꯠꯇꯦꯗ ꯌꯥꯔꯦꯁꯦ ꯆꯠꯂꯣ ꯑꯩ ꯇꯜꯂꯦꯃꯦ ꯆꯠꯂꯣꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯏꯇꯥꯎ ꯑꯁ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯁꯣ ꯇꯜꯂꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯝꯇ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯔꯦꯁꯦ ꯆꯠꯂꯣ ꯁꯤ ꯃꯤꯁꯤꯃꯕ ơi cây nó măng lấy đi na ꯄꯣꯠ ꯌꯥꯎꯔꯛꯄ꯭ꯔꯣ sen jang to kai de pro ko dino sen piro lawruge ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯃꯤ nayam bayre thabak tawi na paire college ki principal ni chalo hare cho ꯏꯃꯥ ꯏꯃꯥ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕ ꯅꯪꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯪꯀꯧꯗ ꯍꯦꯛ ꯀꯧꯔꯗꯅ ꯁꯦꯜ ꯄꯤꯔꯣ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩ ꯃꯇꯝ ꯌꯧꯔꯦꯕ ꯍꯦ ꯅꯌꯥꯝꯕꯒꯅꯦ ꯅꯣꯏ ꯄꯥꯕꯨꯡꯒ ꯑꯣꯐꯤꯁ ꯆꯠꯇꯒꯤ ꯊꯣꯛꯂꯛꯑꯗꯤꯅꯦ ꯅꯪ ꯁꯣꯏꯗꯒꯤ ꯐꯨꯕꯤꯕ ꯇꯥꯔꯦ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯩ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯍꯥ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯦ ꯑꯗꯨꯒ ꯅꯃꯥꯟꯅꯕ ꯑꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯇꯤꯟꯅꯔꯒ ꯅꯝꯕꯔ 4 ꯀꯥꯞꯄ ꯇꯝꯃꯒ ꯅꯈꯣꯏ ꯍꯜꯂꯛꯑꯦ ꯌꯥꯔꯦꯁꯦ ꯆꯠꯄꯤꯔꯣꯁꯦ ꯑꯦ ꯅꯪꯁꯨꯅꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯅꯨꯗ ꯇꯥꯏꯅ ꯇꯥꯕꯅꯤ ꯑꯩꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯅꯪ ꯄꯩꯁꯥ ꯄꯤꯗꯧꯔꯤ ꯗ꯭ꯔꯛ ꯀꯥꯞꯍꯟꯗꯧꯔꯤ ꯅꯆꯥꯁꯤꯗ ꯅꯠꯇ꯭ꯔꯥ ꯅꯆꯥ ꯁꯤꯅꯕ ꯊꯕꯛ ꯅꯪ ꯇꯧꯔꯤꯝꯇ꯭ꯔꯣ ꯍꯥ ꯍꯌꯦꯡ ꯁꯤꯔꯀꯥꯟꯗꯅꯦ ꯅꯪ ꯀꯞꯄ ꯌꯥꯔꯣꯏ ꯅꯪ ꯀꯞꯄ ꯌꯥꯔꯣꯏ ꯍꯦ ꯅꯪ ꯍꯌꯦꯡꯗꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯔꯅꯤ ꯑꯁ ꯑꯩ ꯇꯜꯂꯦ ꯂꯩꯔꯣꯏ ꯀꯩꯅꯣ ꯂꯩꯔꯣꯏꯕꯣ ꯂꯩꯔꯣꯏꯕ ꯂꯩꯔꯣꯏꯗꯤ ꯀꯩꯅꯣ ꯍꯥ ꯏꯕꯨꯡꯉꯣ ꯆꯧꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤꯂꯥꯎ ꯁꯦ ꯂꯦꯞꯄꯨ ꯂꯥꯎ ꯅꯪ ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯀꯅꯣꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯀꯩꯒꯤꯅꯣꯕ ꯅꯪ ꯆꯪꯉꯩꯁꯦ ꯅꯪꯅ ꯍꯧꯗꯅ ꯏꯅꯥꯎ ꯅꯨꯄꯥꯁꯦ ꯃꯥꯡꯍꯜꯂꯤ ꯅꯠꯇ꯭ꯔꯕ aina hobu na tiye ta cho mana hobu ꯀꯔꯤ ꯃꯥꯅ ta cho pura kino ngai ko akoi pa bro phui ta gai ri ta cho ꯁꯛꯁꯤꯒ ꯀꯩꯒꯤꯅꯣ ꯃꯤ ꯃꯆꯥ ꯐꯨꯔꯤꯗꯨꯕꯣ ꯍꯦ ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥ ꯑꯩ ꯃꯇꯝ ꯌꯧꯔꯛꯀꯗꯧꯔꯦꯕ ꯁꯦꯜ ꯄꯤꯔꯣ 이마기 사나tom바 낭 하행다기 리해비테이션 센터를 레이라다버니 ꯑꯁ ꯑꯩ ꯂꯩꯔꯣꯏ 낭 니사도 타독나바 떠오르다 ꯏꯃꯥ ꯑꯩꯅ ꯊꯛꯇ ꯅꯤꯛꯇꯅ ꯆꯤꯡꯕꯗꯨꯅ ꯏꯃꯥꯕꯨ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯁꯦꯜ ꯄꯤꯌꯣꯕ kaya piyo 하이리노 ꯉꯔꯥꯡꯒꯤꯁꯨ ꯁꯣꯜꯂꯤ 1,000 ꯄꯤꯔꯣ 이마는 낭원다 삐리바 셀지부 낭 시나바로 나트라가 낭부 깐나바로 ꯑꯁ ꯏꯃꯥ ꯑꯅꯤꯃꯛꯀꯤꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ 이마기 사나tom바 ꯑꯩ ꯇꯜꯂꯦ ꯂꯥꯎ ꯑꯩ ꯆꯠꯄ ꯇꯜꯂꯦꯕ ꯑꯩ ꯍꯥꯗ ꯂꯩꯅꯤꯡꯗꯦꯕ ꯇꯥꯆꯧ ꯑꯇꯣꯝꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯩ ꯇꯜꯂꯦꯕ ꯑꯩ ꯀꯩꯝ ꯇꯧꯔꯣꯏꯕ ꯇꯥꯃꯣ ꯌꯥꯏ ꯄ꯭ꯂꯤꯖ ꯍꯦ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯅꯗ ꯂꯥꯛꯑꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯈꯔ ꯏꯜꯂꯨꯁꯦ ꯂꯥꯎ ꯅꯪꯒꯤ ꯐꯅꯝ ꯆꯠꯂꯣ ꯂꯥꯎ ꯑꯩ ꯉꯁꯤꯗꯤ ꯀꯩꯝ ꯇꯧꯔꯣꯏꯃꯤ ꯁꯦ ꯅꯪ ꯑꯗ ꯂꯩꯔꯗꯤꯅꯦ ꯌꯥꯝ ꯐꯔꯗꯝ ꯁꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯝ ꯆꯠꯂꯣ ꯂꯥꯎ ꯇꯥꯆꯧ 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 ꯄꯥꯕꯨꯡ ꯑꯩ ꯀꯩꯝ ꯇꯧꯔꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯑꯩ ꯆꯠꯅꯤꯡꯗꯦ ꯏꯃꯥ ꯑꯩ ꯑꯥꯗ ꯂꯩꯅꯤꯡꯗꯦ ꯏꯃꯥ 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 ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯂꯒꯅꯦ ꯃꯥꯒꯤ ꯃꯄꯤ ꯃꯔꯣꯟꯗꯣ ꯈꯔ ꯊꯤꯟꯕꯤꯔꯆꯣ ꯈꯔ ꯀꯤꯍꯜꯂꯒ ꯆꯩꯔꯒ ꯇꯧꯗ꯭ꯔꯗꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯌꯥꯔꯔꯣꯏ ꯑꯗꯨꯒꯅꯦ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯐꯨꯗꯤ ꯐꯨꯕꯤꯒꯅꯨ ꯍꯥꯏꯅ ꯈꯔ ꯐꯖꯅ ꯁꯤꯟꯅꯔꯝꯃꯨꯀꯣ Lehao, pabung na silido, ay di nga moy.
ꯅꯪ ꯈꯔ ꯍꯥꯏꯗꯣꯛꯀꯣ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯔꯕꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯏꯆꯦ ꯅꯍꯥꯟ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯔꯨꯔꯒꯅꯦ ꯄꯥꯕꯨꯡꯅ ꯆꯩꯔꯛꯀꯗꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯊꯕꯛꯁꯦ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦ ꯏꯆꯦ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯨꯝꯍꯟꯕ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯪ ꯅꯨꯄꯥꯗꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯥ ꯉꯍꯥꯟꯒꯩ ꯑꯥꯗ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯗ ꯈꯪꯗꯦ ꯄꯥꯕꯨꯡꯒꯤꯅꯦ ꯃꯥꯏ ꯆꯨꯝꯍꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯏꯆꯦ ꯀꯥꯎꯔꯨꯔꯦ ꯏꯅꯦꯅꯅꯦ ꯍꯌꯦꯡ ꯆꯥꯛꯀꯧꯕꯩ ꯍꯥꯏꯔꯝꯕꯅꯦ ꯁꯦ ꯕꯣꯛꯁꯇ ꯍꯥꯅꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ 8 ꯁꯨꯔꯦ ꯁꯤ ꯌꯥꯔꯅꯤꯅ ꯆꯪꯉꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯦ ꯆꯪꯉꯣꯏꯔꯦ 이봉아 ꯅꯪ ꯑꯝꯇ ꯂꯥꯛꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯅꯪ ꯒꯥꯔꯤꯒꯤ ꯊꯧꯔꯥꯡ ꯂꯣꯏꯔꯕ꯭ꯔꯥ ꯑꯧ ꯂꯣꯏꯖꯔꯦ ꯄꯥꯕꯨꯡ ꯐꯔꯦ ꯒꯥꯔꯤꯕꯨ ꯐꯅ ꯌꯥꯝꯗꯧꯔꯤꯅꯦ ꯄꯥꯕꯨꯡ ꯑꯔꯥꯛꯄ ꯏꯃꯥꯟꯅꯕꯁꯤꯡ ꯒꯥꯔꯤ ꯑꯃꯃꯝ ꯂꯣꯏ ꯄꯨꯔꯛꯀꯅꯤꯅ ꯍꯥꯏ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤꯗꯤ ꯋꯥꯏꯗꯕ ꯌꯥꯔꯣꯏꯗꯣ ꯅꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯆꯠꯈꯤꯒꯦ ꯍꯥꯏꯔꯅꯤꯗꯣ ꯂꯣꯏ ꯁꯤꯟꯖꯈ꯭ꯔꯦ 이마 ꯑꯗꯨꯁꯨ ꯑꯗꯣ ꯆꯥꯅꯕꯁꯤ 8 ꯁꯨꯔꯦ ꯌꯥꯔꯅꯤꯅ ꯑꯁ ꯀꯔꯤꯒꯤ 8 ꯁꯨꯍꯜꯂꯤꯅꯣ ꯄꯥꯕꯨꯡ 8ꯅ ꯌꯥꯔꯕꯗꯨꯕꯨ ꯆꯥꯏꯔꯒ ꯃꯥꯡꯅꯕꯅꯤ 2ꯁꯦ ꯀꯛꯊꯠꯄꯤꯌꯨ ꯄꯥꯕꯨꯡ ꯍꯦ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ ꯑꯣꯏꯖꯔꯁꯅꯨ ꯀꯩꯅꯣꯅꯦ 이봉어 한다기디 땅아이 파드라바니 시기디 까리마다 칼루라누 난게 나만나바싱기도 하나 로이셨나봐 깐노 헛노 ꯍꯣꯏ 이마 아도모이 바보 다 탐봉나디 아헨바 까리마다 하이라로이 아도 아이코이나 강나 따우시고 ꯍꯣꯏꯗ ꯍꯟꯗꯛꯀꯤ ꯍꯩꯖꯤꯡꯄꯣꯠꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣꯗ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯀꯦ ꯉꯔꯥꯡ ꯊꯣꯛꯂꯛꯄꯅꯦ ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯈꯤ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯁꯨ ꯃꯐꯝꯗꯨꯗ ꯁꯨꯝ ꯂꯩꯈꯤꯗ꯭ꯔꯣ ꯑꯩꯁꯦ ꯁꯥꯎꯔꯒ ꯂꯥꯛꯏꯅꯤ ꯑꯣ ꯅꯪꯁꯦ ꯁꯥꯎꯔ ꯂꯥꯛꯏꯔꯣ ꯑꯩꯁꯨꯅꯦ ꯌꯥꯝ ꯁꯥꯎꯔꯤꯖꯥꯅꯤꯀꯣ ꯇꯥꯔꯤ ꯄꯥꯎꯁꯦ ꯆꯨꯝꯕ꯭ꯔꯣ ꯀꯩ ꯄꯥꯎꯅꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯕ ꯆꯨꯝꯃꯝꯃꯅꯤ ꯅꯪꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯅꯪꯅ ꯂꯧꯕꯤꯗꯧ ꯃꯥꯜꯂꯛꯇ꯭ꯔꯕꯅꯤꯅꯅꯦ ꯑꯍꯜ ꯂꯃꯟꯒꯤ ꯌꯥꯊꯪ ꯉꯥꯛ ꯇꯥꯔꯦ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ ꯃꯦꯝꯆꯥ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯁꯤ ꯊꯣꯛꯇꯅꯕ ꯍꯥꯟꯅ ꯆꯦꯟꯁꯤ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯈꯤꯕ꯭ꯔꯣ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯆꯦꯟꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕ ꯉꯥꯏꯔꯤꯉꯩꯗ ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯦ ꯇꯥꯡ 5ꯁꯦ ꯑꯩꯒꯤ ꯍꯩꯖꯤꯡꯄꯣꯠ ꯍꯩꯖꯤꯡ ꯆꯥꯕ ꯂꯥꯛꯑꯣ ꯃꯦꯝꯆꯥ ꯅꯪꯒꯤꯁꯦ ꯑꯩ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤꯕꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛꯇ ꯑꯩ ꯄꯥꯝꯈꯠꯂꯛꯏꯔꯣ ꯅꯪꯕꯨ ꯅꯣꯡꯇ ꯅꯁꯥ ꯈꯪꯅ ꯑꯩꯉꯣꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯈꯤꯕ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯅꯪꯒꯤꯅꯦ ꯃꯌꯥꯝ ꯂꯩꯗꯣ ꯑꯗꯨꯗꯒꯤ ꯑꯃ ꯈꯜꯂꯣ ꯑꯗꯨꯒ ꯂꯨꯍꯣꯡꯉꯣ 이봉ꯉꯣ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯏꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯏꯋꯥ ꯂꯧꯕꯤꯗꯕꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯅꯤ ꯅꯪ ꯄꯦꯜꯂꯣ ꯅꯨꯄꯥꯗꯣ ꯀꯥꯏꯗꯩꯅꯣ ꯋꯥꯡꯈꯩꯗꯩꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯦ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯀꯣꯑꯣꯄꯔꯦꯇꯤꯚꯀꯤ ꯏꯟꯁꯄꯦꯛꯇꯔꯅꯦ ꯃꯁꯛꯇꯤ ꯀꯝꯗꯧꯋꯦ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯐꯖꯩ ꯑꯣ ꯃꯁꯛ ꯐꯖꯕꯗꯨꯗ ꯅꯪꯅ ꯌꯥꯔꯤꯕꯅꯤꯅꯦ ꯑꯩꯅꯦꯀꯣ ꯊꯃꯣꯏ ꯆꯥꯏꯖꯥꯅꯤꯀꯣ ꯑꯩꯅꯦ ꯅꯣꯡꯃꯩꯒ ꯌꯥꯎꯔꯝꯃꯗꯤꯅꯦ ꯅꯪ ꯁꯣꯏꯗꯅ ꯀꯥꯞꯄꯒ ꯍꯥꯠꯂꯗꯝꯅꯤ ꯅꯪ ꯑꯩ ꯉꯁꯤꯃꯛ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯒꯅꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯆꯪꯍꯥꯠ ꯍꯥꯠꯀꯦꯔꯥ ꯁꯤꯍꯥꯠ ꯍꯥꯠꯀꯦꯔꯥ ꯍꯌꯦꯡ ꯅꯪꯅ ꯂꯨꯍꯣꯡꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯆꯥꯛꯇꯅ ꯂꯩꯍꯧꯒꯗꯕꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯩꯅꯣ ꯃꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯃꯤ ꯌꯥꯔꯣꯏꯌꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ
ꯕꯦꯝꯃ ꯀꯔꯤꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯌꯨꯝꯁꯤꯕꯨ ꯐꯣꯔꯦꯁ ꯑꯣꯐꯤꯁꯥꯔ ꯊꯝꯕꯧꯒꯤ ꯌꯨꯝꯗ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯦ ꯑꯩ ꯄꯥꯕꯨꯡ ꯀꯧꯊꯣꯛꯆꯔꯛꯀꯦ ꯄꯥꯕꯨꯡ ꯀꯩꯅꯣ ꯏꯄꯤꯡ ꯄꯤꯡꯉꯤꯗꯣ ꯐꯩꯖꯣꯝ ꯁꯦꯠꯄ ꯃꯤ 3ꯈꯛ ꯂꯥꯛꯍꯧꯏ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯅꯆꯦꯗꯨꯕꯨ ꯉꯔꯥꯡ ꯅꯅꯦ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯈ꯭ꯔꯤ ꯅꯠꯇ꯭ꯔꯅꯦ ꯑꯧ ꯑꯗꯨ ꯆꯦꯟꯒ꯭ꯔꯖꯥꯠꯂꯣ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯁ ꯀꯔꯤꯅꯣ ꯒꯤ ꯐꯤꯗꯥ ꯊꯥꯎ ꯆꯣ ꯂꯦꯡꯈꯠꯄꯤꯔꯣ ꯍꯦꯛꯇ ꯂꯦꯡꯈꯠꯄꯤꯔꯣ यानी हेक्टर का लेंजन ꯑꯩ ꯑꯃꯨꯛꯇ हे यारे यारे बेमा 한승이 쌍듯이 ꯍꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏ ꯂꯝꯁꯥꯡꯗꯒꯤꯅꯤ ꯑꯣ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯦꯁꯣ ꯑꯣꯏꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯄꯨꯖꯔꯤꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯍꯥꯏꯕꯗꯨꯅꯤ 마기 강나 ꯆꯥꯅꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯔꯕꯅꯤ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛ ꯆꯦꯕꯥꯎ ꯄꯤꯕ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯁ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯇꯥꯟꯅꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯧꯖꯒꯗꯕ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯣꯖꯥꯕꯨ ꯂꯥꯜꯂꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯣꯖꯥꯕꯨ ꯊꯧꯗꯣꯛꯁꯤ ꯑꯩꯒꯤ ꯐꯝꯗ ꯊꯣꯛꯂꯕꯁꯨ ꯄꯦꯟꯅꯤꯡꯉꯥꯏꯗꯤ ꯏꯑꯣꯏꯃꯛ ꯑꯣꯏꯗ꯭ꯔꯦ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯅ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇꯪ ꯐꯥꯊꯕꯤꯔꯒ ꯑꯩ ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯔꯥꯅꯤ ꯑꯣꯖꯥ ꯑꯩ ꯑꯃꯨꯛꯇ ꯌꯥꯔꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯠꯅ ꯆꯩꯅꯔꯒ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯗꯦ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯕꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯤ ꯁꯣꯏꯗꯅ ꯄꯥꯝꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯁꯤꯅ ꯑꯩꯒꯤ ꯁꯤꯗꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯁꯣꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯣꯡꯕꯤꯕꯅ ꯐꯔꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯊꯤꯟꯖꯔꯛꯑꯒꯦ ꯌꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯀꯥꯏꯗꯅꯕ ꯑꯣꯖꯥꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯩꯗꯤ ꯂꯨꯍꯣꯡꯗꯅꯕꯒꯤ ꯋꯥꯗꯤ ꯍꯥꯏꯖꯗꯦꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ ꯑꯩꯅ ꯁꯤꯗꯩꯗ ꯂꯥꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯔꯔꯣꯏ ꯃꯁꯤꯗꯩꯗ ꯁꯥꯎꯅꯗꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏꯗꯕꯅꯤꯅ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯣꯡꯕꯤꯔꯣ ꯑꯩꯒꯤ ꯌꯦꯛꯇꯤ ꯈꯨꯃꯟꯅꯤ ꯑꯗꯨꯅ ꯑꯍꯜ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯏꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥ ꯀꯞ ꯑꯃꯃꯝꯗꯪ ꯐꯥꯟꯕꯤꯔꯒ ꯂꯦꯡꯕꯤꯅꯕ ꯇꯧꯕꯤꯔꯣ ꯑꯁꯨꯛ ꯐꯖꯕ ꯑꯁꯨꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯁꯤꯗ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝꯁꯤ ꯑꯗꯨꯛ ꯂꯨꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯍꯟꯅꯤꯅ ꯑꯍꯥꯟꯕ ꯈꯣꯡꯐꯝ ꯑꯁꯤꯗꯤ ꯀꯥꯏꯍꯟꯅꯤꯡꯗꯕ
ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯒꯦ ꯑꯩ ꯑꯃꯨꯛꯇ ꯌꯥꯖꯔꯤ ꯌꯥꯖꯔꯤ ꯏꯇꯥꯎ ꯑꯉꯥꯡꯁꯤꯡꯒꯤꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯦ ꯑꯁ ꯅꯣꯏ ꯊꯣꯛ ꯇꯧꯔꯣꯅ ꯍꯥꯏꯈ꯭ꯔꯦꯗ ꯏꯇꯥꯎ ꯄꯥꯕꯨꯡ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯄꯥꯕꯨꯡ ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯀꯦ ꯌꯥꯔꯦ 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 ꯂꯣꯜꯂꯨꯔꯅꯨ ꯏꯄꯥꯁꯦ ꯊꯜꯂꯛꯄꯗ ꯉꯥꯏꯔꯤ ꯂꯥꯎ ꯋꯥꯔꯤ ꯁꯥꯁꯤ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯋꯥꯐꯝꯁꯤꯕꯨ ꯇꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯣꯂꯦꯖꯗ ꯐꯥꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯔꯛꯄꯅꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯑꯃꯅꯤ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯑꯩ ꯀꯩꯗꯧꯉꯩꯗ ꯇꯧꯔꯣꯏꯅꯦ ꯑꯩꯒꯤꯗꯤ ꯑꯔꯦꯞꯄ ꯑꯣꯏꯅ ꯂꯦꯞꯂꯕꯅꯤ ꯏꯇꯥꯎ 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 ꯏꯆꯥ ꯑꯍꯟꯅ ꯍꯥꯟꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧꯗꯤ ꯏꯆꯥ ꯂꯩꯍꯥꯎꯅꯤꯅꯦ ꯂꯩꯍꯥꯎ ꯕꯦꯃꯥ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯅꯪꯒꯗꯕ ꯅꯄꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯏꯆꯥꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯌꯨ ꯏꯆꯥꯅ ꯀꯔꯤ ꯈꯟꯕ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯄꯥꯕꯨꯡ ꯅꯆꯥꯅ ꯄꯥꯕꯨꯡꯒꯤꯗ ꯂꯩꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯊꯧꯒꯜ ꯐꯪꯖꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤ ꯄꯥꯕꯨꯡ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯑꯐꯕ ꯑꯣꯏꯌꯨ ꯕꯦꯃꯥ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯄꯥꯕꯨ ꯉꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯏꯆꯥꯅꯁꯨ ꯏꯄꯥꯕꯨ ꯀꯜꯂꯦ ꯁꯖꯤꯕꯨꯗ ꯁꯥꯠꯄ ꯂꯩꯍꯥꯎꯗꯤ ꯑꯆꯝꯕ ꯂꯩꯍꯥꯎ ꯅꯠꯇꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯒ ꯂꯣꯏꯅꯅ ꯅꯄꯥꯕꯨꯡꯒꯤ ꯌꯨꯝꯗ ꯂꯩꯀꯥ ꯐꯟꯅ ꯁꯥꯠꯂꯨꯔꯣꯀꯣ ꯏꯄꯥꯒꯤ ꯕꯦꯝꯃ 6, 7, 8, 9, 10. ꯌꯥꯏ ꯊꯦꯡꯉꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯀꯩꯅꯣꯅꯦꯍꯦ ꯇꯨꯁꯤꯕꯣꯡ ꯋꯥꯏꯔꯝ ꯇꯩꯕꯁꯨ ꯎꯗꯦ ꯙꯨꯛ ꯀꯠꯄꯁꯨ ꯎꯗꯦ ꯅꯇꯩꯃ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯈꯤꯗ꯭ꯔꯤꯕꯅꯤ ꯌꯥꯍꯧꯕ ꯁꯨꯃꯥꯏꯅ ꯊꯦꯡꯉꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯍꯩꯃꯥ ꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯤꯕ꯭ꯔꯣ ꯌꯥꯍꯧ ꯊꯦꯡꯃꯜꯂꯤꯅꯦ ꯅꯪꯕꯣ ꯁꯦꯔꯤꯌꯦꯜ ꯌꯦꯡꯕꯁꯤꯗ ꯏꯃꯥ ꯌꯥꯍꯧ ꯉꯟꯕꯒ ꯉꯝꯗꯦꯗ ꯁꯦꯔꯦꯜꯁꯨ ꯌꯦꯡꯒꯗꯕꯅꯤ ꯌꯥꯍꯧꯁꯨ ꯉꯟꯒꯗꯕꯅꯤ ꯃꯧ ꯑꯅꯧꯕꯤꯅ ꯌꯥꯍꯧ ꯑꯗꯨꯛ ꯊꯦꯡꯉꯗꯤ ꯂꯩꯀꯥꯏꯅ ꯅꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯅꯦ ꯅꯪꯕꯣ ꯑꯁ ꯃꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯕꯤꯗꯧ ꯅꯠꯇꯦꯗ ꯏꯃꯥ ꯇꯥꯕꯤꯔꯨꯅꯨꯗ ꯏꯃꯥ ꯍꯣꯏ ꯀꯩꯅꯣꯅꯦ ꯃꯁꯤ
ꯅꯇꯦ ꯐꯝꯗ ꯇꯦꯔꯣ ꯅꯍꯟ ꯐꯝꯗ ꯍꯜꯂꯣ ꯀꯔꯤꯝ ꯀꯥꯟꯅꯔꯔꯣꯏ ꯏꯃꯥꯒꯤꯅꯦ ꯍꯥꯟꯅꯒꯤ ꯁꯤꯟꯐꯝꯗꯣ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯕꯤꯔꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒꯅꯦ ꯏꯔꯨꯖꯊꯣꯛꯄꯤꯔꯣ ꯑꯁ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛ ꯊꯦꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯁꯨꯃꯥꯡꯗ ꯂꯥꯎꯅꯈ꯭ꯔꯤꯗꯣ ꯅꯪ ꯇꯥꯗ꯭ꯔꯣ ꯀꯅꯥꯒ ꯂꯥꯎꯅꯈ꯭ꯔꯤꯅꯣ ꯍꯥꯏꯁꯦ ꯕꯥꯖꯤꯅ ꯑꯩꯉꯣꯟꯗ ꯂꯥꯎꯈ꯭ꯔꯤꯗꯣ ꯅꯪ ꯇꯥꯗ꯭ꯔꯣ ꯍꯥꯏꯕ ꯕꯥꯖꯤꯅ ꯂꯥꯎꯈ꯭ꯔꯤꯗꯨꯕꯨ ꯇꯥꯏꯕꯪꯂꯣ ꯑꯩꯗꯤ ꯃꯪ ꯑꯣꯏꯔꯤꯅꯦꯅ ꯈꯜꯂꯨꯔꯦ ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ ꯑꯄꯨꯝꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣꯃꯤ ꯅꯪꯕꯣ ꯌꯥꯍꯧ ꯊꯦꯡꯉꯦꯅꯅꯦ ꯏꯃꯥꯅ ꯉꯥꯡꯕ ꯑꯗꯨꯗ ꯕꯥꯖꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯑꯦ ꯌꯦꯔꯥ ꯃꯣꯏꯁꯨ ꯉꯥꯡꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯃꯣꯏꯗꯤ ꯑꯅꯧꯕꯤ ꯑꯣꯏꯔꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯃꯁꯤ ꯊꯣꯛꯇꯅꯕꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯈ꯭ꯔꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯈꯤꯕ꯭ꯔꯣ ꯀ꯭ꯋꯥꯇꯔꯗꯣ ꯑꯍꯥꯡꯕ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯦꯃꯤ ꯃꯦꯝꯆꯥ ꯅꯪꯕꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗ ꯑꯃ ꯑꯅꯤ ꯍꯥꯡꯒꯗꯧ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯦꯛ ꯍꯥꯡꯕꯒꯅꯦ ꯑꯗꯨꯗ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯁꯥꯎꯔꯗꯤꯅꯦ ꯐꯖꯕ ꯁꯛꯇꯣ ꯀꯩꯅꯣꯝꯃ ꯃꯥꯟꯒꯦ ꯇꯧꯋꯦ ꯀꯩ ꯃꯥꯜꯂꯤꯕ ꯑꯩ ꯃꯁꯤꯃꯗꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯀꯩ ꯃꯥꯜꯂꯤꯅꯣ ꯍꯥꯏꯔꯛꯑꯣ ꯁꯤ ꯍꯥꯏꯔꯨꯕꯗ ꯐꯤꯕꯝ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯍꯥꯏꯗꯦ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯣ ꯍꯥꯏꯒꯦ ꯍꯦꯃꯥ ꯃꯥꯂꯤꯅꯤ ꯃꯥꯟꯕꯩ ꯋꯥꯅꯤ 이씨, 타이그리 세웅네. 까이 말리노 하이로. ꯑꯁ ꯊꯩꯕ ꯅꯠꯇꯦꯗ ꯁꯦ ꯌꯥꯔꯦ ꯁꯦ ꯇꯣꯛꯑꯁꯤ ꯂꯣꯏꯅꯃꯛ ꯇꯣꯛꯑꯁꯤ ꯁꯦ ꯑꯁ ꯉꯥꯏꯈꯣ ꯁꯦ ꯅꯪꯕꯨ ꯉꯁꯤ ꯅꯅꯥꯎꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯌꯥꯝ ꯆꯥꯎꯅ ꯂꯥꯡꯉꯦ ꯍꯥꯏꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯣꯗꯅ ꯑꯩꯉꯣꯟꯗꯅꯦ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨꯀꯣ ꯐꯖꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯩꯉꯣꯟꯗꯅꯦ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨꯀꯣ ꯉꯁꯤ ꯍꯥꯏꯁ ꯇꯨꯝꯊꯣꯛꯀꯦ ꯁꯥꯎꯔꯤꯃꯦ ꯀꯥꯟ ꯇꯧꯔꯤꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯑꯦ ꯑꯁꯥꯎꯕ ꯑꯃꯗꯤ ꯏꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯒꯗꯕ ꯑꯆꯧꯕ ꯃꯩꯐꯝ ꯑꯃ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯨꯊꯠꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯪꯒꯤ ꯇꯧꯍꯟꯃꯜ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯅꯤꯡꯂꯤ ꯀꯔꯤ ꯋꯥꯍꯪ ꯑꯣꯏꯔꯕꯅꯣ ꯍꯪꯕꯤꯌꯨ ꯇꯥꯃꯣ ꯅꯪꯅ ꯉꯁꯤ ꯂꯧꯔꯛꯏꯕ ꯐꯤꯔꯦꯞꯁꯤ ꯅꯁꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯋꯥꯈꯜ ꯑꯃ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯍꯜꯁꯤꯡꯒꯤ ꯃꯥꯏꯉꯥꯛ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯇꯣꯉꯥꯜꯂꯦ ꯇꯥꯃꯣ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯂꯨꯕ ꯂꯩꯖꯗꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯐꯪꯖꯕ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯔꯕ ꯇꯥꯃꯣꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯑꯁꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯣ ꯇꯥꯃꯣ ꯁꯖꯤꯕꯨꯒꯤ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯇꯣꯛꯀꯦ ꯇꯧꯔꯝꯂꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯂꯩꯍꯥꯎꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯅ ꯉꯥꯛꯇꯨꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯇꯥꯃꯣ 이만아버싱시나 실제 짜오는 빵뿐이나 보행디 얌따래 머신은네 하행 한번 간다디 방날부 못덤다디네 아이코이 꼭 얌사더니 ꯊꯧꯗꯣꯛ ꯑꯍꯥꯟꯕꯅꯤꯅ ꯃꯤꯁꯨ ꯂꯣꯏꯅ ꯂꯥꯛꯄꯤ 아 락비 이마 ꯑꯩ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯒꯨꯋꯥꯍꯥꯇꯤꯗ ꯁꯥꯏꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯂꯨꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯤ ꯆꯠꯀꯗꯧꯔꯤꯕ ꯄꯥꯕꯨꯡ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯃꯨꯛꯇꯤ ꯆꯪꯒꯅꯤ ꯂꯥꯛꯑꯣ ꯇꯥꯃꯣꯆꯥ ꯃꯣꯏ ꯄꯥꯕꯨꯡꯆꯥ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯅꯪꯅ ꯆꯠꯄ ꯀꯥꯟꯗꯅꯦ ꯏꯕꯦꯝꯃꯁꯨ ꯈꯔ ꯄꯨꯕꯤꯌꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯐꯝ ꯈꯔ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯜꯂꯨ 이마 ꯒꯨꯋꯥꯍꯥꯇꯤꯗꯕꯨ ꯀꯔꯤ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ ꯍꯩ ꯂꯩꯇ꯭ꯔꯁꯨ ꯄꯨꯕꯤꯈꯣ
Ai, pubigo. Ma yaubane nangi hayeng kudong chaba mayamam lakani. Sajibugi kalaba nong lay nung sitna humduna thude ke tauram batha moi se phajin khare lay hao lay namna phajin khare nung shi lay namna sajibugi lay hao di chamba lay hao na te achakpa mairibu muthatkibini nangdi gi thawaini nangdi gi thawaini Saktam di thamoini Namdi achik patha jagi saktam ni Laika fanang sat libi lairang singdan Ngang na tong li khoi ngom singlang Ningi wabu phong lam dana chakraba warau chobi leirang na tumin ka foi nama kunbona leipul sim kraba so napira ka pai kragi khalat pami kopta panglabi na namo ye biram Panglabi ibong muktay
इमा खोई बेम द हुजबो योक्ट्रेने सन थिएंगे ने पुंग लाती ला आनीदा गाड़ी मखोन तारे इबे मा थाउ दुदी यागिद्रा यागनी त याय नोय नमा आई चलू की के है हक्सांगादो खितंग फजने यंगथोकपिरौको है बेमा केबी पाबो है ngasi de chak chara hankro hai होय पाबो कै इंजांग थोंदनो बाजिया nama na hangam malisidi ꯑꯩꯗꯤ ꯌꯦꯟꯒꯨꯝꯕ ꯑꯃ ꯇꯧꯗꯕꯩ ꯅꯤꯡꯉꯨꯔꯦ 호레네 할락바데 केजी अमा हे याउगिरओ hoi hai horen ai halak ngai ra muko ꯍꯣꯏ ꯄꯥꯕꯣ ꯕꯥꯖꯤꯌꯥ hau ꯗꯥꯏꯠ hoi ꯀꯥꯎ ꯂꯥꯎ ꯆꯪꯁꯤ ꯂꯥꯎ ꯁꯪꯒꯣꯝ ꯊꯛꯁꯤꯁꯦ नुपिया आई कइनोम हाइगेने ꯀꯩ ꯋꯥꯅꯣ इबानिन तौरी थबकसे लानब्राना खलिबो आइदि ꯀꯩꯅꯣ ꯍꯥꯏꯁꯦ नुपानिदन चुमना मिंग हंगजरगा सुम फुरा थाइदुबु हौनाब्राबा ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯐꯨ ꯇꯥꯕꯅꯤ ꯀꯩꯅꯣ उनै खुदिंगी सुम फुदा तारेने ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯈꯩꯅꯦ ꯂꯦꯝ ꯊꯥꯔꯣꯏ ꯑꯩꯗꯤ नुपी नंगिसे युम पालारा हाइरो ꯍꯦ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯏꯕꯦꯝꯃ ꯑꯗꯨꯏ ꯋꯥꯈꯜꯒ ꯈꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯤꯀꯣ अखोइना मतम चादेना खल्लसु मीनदी मतम चारेना खंदुनाने इनरइने ꯑꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯩ आइबु हायो हाइरगदी नुपानिदो फुबीबे महुता मसकसु फजै याथोख्रसिरसिने ꯍꯩ ꯈꯠꯇꯅꯨꯀꯣ ꯅꯪ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒꯤ मतमदो दुम ngaइजनी कैदौरगे ꯑꯣ ꯅꯪ ꯅꯨꯄꯥꯁꯤꯡꯗꯣ ꯒꯨꯂꯤ ꯆꯥꯔꯝꯅꯦꯁꯨ ꯈꯪꯗꯦ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯝꯖꯜꯂꯛꯏꯗꯨꯅ ꯀꯩꯒꯤ गुली चारंगदब sak मांदेदा गुली चाबा मीदिने मथुंदो इसुम सुंगदबा हंतक मुती फुबीरगुमसेबा फजना ngangnaraga थादोख्रसेबा ꯅꯪ ꯑꯅꯤꯃꯛꯇꯣ ꯅꯪꯒ ꯑꯗꯨꯝ ꯀꯣꯏꯅꯔꯣꯀꯣ नंगना फुरीबा नुपादुना नंगबु होप तौजरीबा अदो अमदुदी याम चमजबा मीनिदा अइना फुरुबुदगी अइसे मायम नुंसिरकपाय वानिदा अदो हंतक्ति फजना खंगनबिरसेबा ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯩꯗꯤ ꯈꯪꯅꯔꯣꯏꯀꯣ ꯍꯦꯟꯖꯜꯂꯛꯑꯗꯤꯅꯦ ꯃꯃꯥꯏꯒꯗꯣ ꯊꯨꯒꯥꯏꯗꯣꯏꯅꯦ ꯑꯩꯗꯤ अस नुपी नंग नुपागा मत्ता फंगदौ मालक्त्रे ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯁꯪꯒꯣꯝꯗꯣ ꯊꯛꯆꯜꯂ ꯌꯥꯔꯦ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯌꯦꯕ संगोंगा थकपसे अम्ता चंगदौ मानद्रे ꯃꯁꯤ ए हाइजले कैनोनी ꯅꯪ फना फजरम सकने तौरिस दाकफुंगी दाकफंग ngai तौरिस योने ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯄꯨꯔꯛꯄꯒꯤ ꯍꯥ ꯁꯦ ꯄꯤꯔꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯁ ꯑꯣꯟꯊꯣꯛ ꯏꯀꯥꯏꯈ꯭ꯔꯗꯦꯀꯣ ꯇꯧꯔꯤꯁꯦ ꯑꯈꯣꯏꯕ ꯃꯄꯥꯟ ꯊꯣꯛ ꯉꯝꯈꯤꯗ꯭ꯔꯃꯤ ꯇꯧꯔꯤꯁꯤꯕꯨ ꯇꯥ ꯅꯪ ꯅꯨꯄꯤꯗꯣ ꯀꯣꯏꯒꯦ ꯈꯜꯂꯤꯕ꯭ꯔꯥ मदुई नुपीदो सोइदना लौगनी हे लौदनदी तोय अई इबुंगा नुपीदो लौगे खल्लदनि इबुंगा फुनबा हान तंग नतुंग इनबदने से सियो आइजु लोइन पोपतना लोइरबनि ए ता इमाना बखरा होरगने मदु फारसिरा सुकोने कोला पुला लोरे कैनो अदुमने आई थाराने किन चाबदगी हेंतोक्तनाने आई थवाई मांगबदि ngमोय ता अस नंग सिदीबा अइना मा नुंसी हाइबगिबु असुक थिना फुबसिबु मदु हेंग लौरगदि अदुगा एंगोंदा मी लमहेनबदि ngमोय हे ओ फुरकपगी चाइनादो काउथोगा ओइरोइदो मंगलान नंग मंखत लैरिनिने हा शक अजिगा ए तमसो लो लाव हाइरमबनि लाओ लाओ मयू लाओ यारे यारे सनायाइदो nga okpolo hair kadorba ओ ममाइदो सोक्तुना लइये इकाय न थोक सुंया याद्रे kaino mana mi ngali ta khanai dubo mina phuraga da ni laije
ꯃꯥꯅ ꯅꯣꯡꯇ ꯐꯨꯔꯨꯏꯗꯤ ꯇꯥꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ Tema, ay sana tumani. Ay ma, sana tumba. Ima, sana tumba la eh. Pabong, sana tumba la eh. Hey, nang luon na sila ira. Ha? Sana tumba. Nang kamay tog tulong nang bo. Ay mafamduda laiba nuwaiti. Ay mafamduda thambigano pabong. Nang na hugja hugja swai togdana. Ay koy bo halle. Nang bu karamba kando kan tar ka doino ne. Pabong, pabong. Hey, Taso. nang kahit ano ha? Tayay. Lamihang gano? Ay yum dala Nang lagi. ata lewso. Please. Nang ata matam kara lewso. Ay ada ning dia. Taso. Lamihang gano? Ay na Ay yum dala lagi. Taso, itay mo thong min jang do. Kita jajagi ba. Natay mo na thong masak to. Ay soidane tilak ba. Chalo, chalo, chalo. Lao sas lao. Lao. Taso. Tayay. Ay ada ning dia taso. Lao. Ay bu yum dala hen biyo. Tayay. Ay bu yum dala hen biyo ke do mage. Ima. Ay bu nuksidra boy ma. Ay bum ta cambio ima. Pabong. Ay bum ta cambio. Ay bum ta cambio pabong. Ay ada ning dia. Taso. Taso. Ima. Ay bum ta cambio. Ay bum ta cambio ke do ke ima. 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 Noi nai bu yum sida lehening drop de na. Ay yum sida mo la ro ima. Ay sigaret ka lo ima. Ay yum sida mo la ro. 이마기 sana tumba. Ay ko'y silibase. Isagi pa naman eh. Hey. Nang ka kuno. Nang nagkapa. Ay hindi. Nang kado ka pino ha. Nang kado ka pino ba. Puno magse. Nang natungon mga tani. Ima, tunggu siya. Sang silok. Pabong, chakti lori. Chanaba tawrasira. Pabungga imagada ay kenumta haijage ba. Karino. Hayo hayo. Ngasi ayuki matawdo. Aysu yam nungaiti. Sana tumbagi khanbada ayuksu kanamata saksanadi. Hawjing nungdangsu chadrabadi. Haksangdu soknaraniye. Mayam saksa thongnaba tawrase. Sana tumbado hayeng ima kaiga chatlaga lobirurage.
ꯃꯥ ꯁꯤꯗ ꯊꯝꯕꯤꯔꯁꯤ 시대 탐보더네 마기니 사세 핵다 시나 마시다 아이코이 또봉 강더버니 이베마 ꯑꯗꯨ ꯃꯥ ꯁꯦꯟꯅꯕꯒꯤ ꯊꯧꯒꯥꯏ ꯄꯨꯝꯅꯃꯛ ꯑꯩ ꯂꯧꯖꯔꯒꯦ ꯄꯥꯕꯨꯡ ꯑꯩꯁꯨ ꯅꯔꯁ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯖꯔꯕꯅꯤ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤꯗꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯅꯤꯌꯦ ngasi imona yam phajaba suggestion putor pase ipa pele hayeng makne namaga chalagane mabu lobirusi ꯍꯌꯦꯡ ꯁꯥꯎꯗꯅ ꯆꯠꯁꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ matai mana themadine soidana yagani isado ꯐꯔꯦꯁꯦ ꯃꯥꯅ ꯆꯥꯅꯤꯡꯒꯗꯕ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯍꯦꯛ ꯄꯨꯕꯤꯔꯁꯤ ꯄꯥꯕꯨꯡ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯄꯥꯕꯨꯡ ꯆꯥꯛ ꯈꯤꯇꯪ ꯆꯥꯅꯕ ꯇꯧꯔꯁꯤ hoy hoy semoro sem mama imona hairipse masina pharani hayeng nanga chalagane ichado lobiruro ꯍꯣꯏ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯅꯍꯥꯟ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯂꯥꯛꯄꯒꯤ ꯃꯤꯡ ꯄꯥꯡꯈꯠꯈ꯭ꯔꯕꯣ ꯁꯤ ꯂꯩꯔꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯤ ꯂꯥꯛ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯉꯨ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥ ꯈꯣꯏ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯣ ꯏꯃꯥ ꯏꯃꯥ ꯂꯦꯡꯁꯤꯟꯕꯤꯔꯣ ꯂꯦꯡꯁꯤꯟꯕꯤꯌꯨ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩ ꯁꯅꯥꯇꯣꯝꯕ ꯀꯧꯊꯣꯔꯛꯀꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯁꯅꯥꯇꯣꯝꯕꯗꯅꯦ ꯑꯩꯈꯣꯏ ꯂꯥꯛꯍꯧꯏ ꯍꯥꯏꯔꯨꯅꯨ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯍꯧꯏ ꯍꯥꯏꯗꯅ ꯇꯝꯃꯨꯀꯣ ꯐꯅꯤ ꯏꯃꯥ ꯏꯃꯥ ꯆꯥ ꯊꯧꯔꯥꯡ ꯇꯧꯍꯟꯖꯒꯦ ꯌꯥꯔꯦꯗ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯑꯍꯜꯁꯤꯡꯗꯗꯤ ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯁꯥꯕꯤꯈ꯭ꯔꯕ ꯏꯃꯥ ꯁꯥꯖꯈ꯭ꯔꯦ ꯏꯃꯥꯈꯣꯏꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯕ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥ ꯋꯥꯈꯜꯕꯨꯗꯤ ꯐꯖꯅ ꯇꯥꯔꯕꯅꯤ ꯃꯥ ꯃꯁꯥꯗꯕꯨꯗꯤ ꯉꯁꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯗ꯭ꯔꯤ ꯉꯥꯏꯈꯣ ꯁꯅꯥꯇꯣꯝꯕ ꯑꯩꯈꯣꯏ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ ꯑꯩꯅ ꯈꯣꯏꯒ ꯃꯔꯤ ꯀꯩꯝꯇ ꯂꯩꯅꯗꯦ ꯅꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯂꯥꯛꯀꯅꯨ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯨ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯦ ꯑꯩ ꯅꯣꯏꯒꯤ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯅꯣꯏꯁꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯔꯣꯏ ꯁꯅꯥꯇꯣꯝꯕ ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯅꯥꯝꯇ ꯆꯥꯛ ꯆꯥꯅꯗꯤꯌꯦ ꯅꯪꯅ 이태임은 통바 짝짜닝이 하이기부 와이드나 이태임은 나랑되게 짝짜락지 이태임은 인상 아홉 통화가 타나마버니 라오 이태임은 가뿐나 짜루라시 이태임아 갑가노 낭기다 막다 이태임은 레이비시디 마펌시다기 낭 와카 카라디 다레다나 와카 따바도디 이태임은 낭부 겁나 세나가니 ꯅꯪ ꯏꯇꯩꯃꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯁꯅꯥꯇꯣꯝꯕ ꯅꯪ ꯉꯁꯤ ꯌꯨꯝꯗ ꯊꯣꯛꯄꯒꯤ ꯑꯌꯥꯕꯗꯣ ꯑꯩꯈꯣꯏꯅ ꯄꯤꯔꯕꯅꯤ ꯇꯧꯒꯗꯕꯨ ꯅꯪꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯅꯪꯅ ꯅꯤꯁꯥꯁꯦ ꯁꯤꯖꯤꯟꯅꯗꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯝꯈꯤꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯪꯅ ꯏꯜꯂꯀꯥꯟꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯐꯔꯒ ꯂꯩꯕ ꯍꯥꯏꯕꯗꯣ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏꯅꯤ ꯆꯠꯈꯤꯕ ꯅꯪꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯕꯅꯤ ꯅꯪꯒꯤ ꯏꯃꯨꯡꯅ ꯄꯨꯔꯝꯕ ꯑꯋꯥꯕꯁꯤꯡꯗꯣ ꯅꯪꯅ ꯊꯥꯡꯗꯒꯗꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯁꯅꯥꯇꯣꯝꯕ ꯅꯪ ꯏꯃꯥꯒ ꯏꯆꯦꯒꯅ ꯂꯧꯕ ꯂꯥꯛꯑꯦ ꯅꯪ ꯆꯠꯂꯣꯀꯣ
하이루미 하이루 하이루가 바지야 아이 가리군바 맞다 하이게 봐 그리노 하이우네 ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯏꯁꯦ ꯆꯍꯤ 4-5ꯗꯤ ꯁꯨꯔꯦ ꯏꯃꯨꯡꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯁꯥꯎꯅꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯇꯣꯉꯥꯟ ꯆꯥꯔꯒꯦ 바지. ꯅꯪ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯕ ꯍꯣꯏ 바지. ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯅ ꯆꯥꯗꯧ ꯂꯩꯔꯕꯅꯤ ꯃꯇꯝ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯪꯅ ꯄ꯭ꯔꯕꯛ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯩꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ 바지 ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯏꯁꯤ ꯆꯍꯤ 4-5ꯗꯤ ꯁꯨꯔꯕꯅꯤ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯔꯦ ꯀꯩꯅꯣ 이붕어 나랑 나한테 윰시다 마워 맞다 락다 nga이링이시다 동안 자크레 하이브도 레카이시기 마망도 파자디 이마 아두부디 과타라 모부디 하이나레 예무니 오 이사디 나한 마키 낫곰나 레람바도 얌 투나 레이션기다 이마 아이네 인산 버거디 나티고 아이원다가디 타이나비라카누 비마 후람바나 꼭다 나피빠 에 하이브도 마르가 잉에 하이브도 이모디 핵 마루라 보래 이마 타벅시다 맴짜기 굿 야우디 아이는 랩잡아 필요해 तामोचो तामोचों तोान चाख्रबदी तामोचो की तोलोबदगी चनरीबा मरुकी करीगी मैमदुदी सिने कमाय तोबा अदुगिदी बाजीगी पेंसिल फंगिसिदी अदुबु नखुइसु नखोंग नखु टेकबा नति बुंगो नमनबो होन तारेदना अदुदी वा कायनरकदी तामोचो करीगी वा कायनरकदुबा होय 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 मथी मकु मैम से आदगी पुरा लाबनी को इना तामोचो की थबक चंगबदने अखोगी लेरम लो मराक तो योन खरबने अदुना मथी मकु मैम से तामोचो न पुदरदी कनाना पुदुइनो करी बौसिंग नंग हांगिदो 이붕어 노이수네 타박 동나나보 허노 타박 떠보 이코이다 섬명살 레라디 까나부 당감도이노 이나마 이나마나 윰기 와리 강만한테 마시데 이나마 야우선비라카노 에 아이스부 까나노 노이나 아이스부 민나이니나 칼로라보 허직디네 아이기수 라이트 얌 짜우나 라이 카자니 이나마기 라이트 에코이나 나와 라우데 करी 아이노 노이 떠우리시 그리노 난 안강 푸야브로 푸야 그는 푸리미 그리 낭 버름 자들 안강 푸야브로 에 낭디 싹 로이지 로이드나 로이레 티라게바 스카이데 노다 아이 티엥가 간지다 아야다 자자로 나이코바 티라게바 아이 티라게 낙타 판비요 아이 로이라게 낭지디 봐 에 아숙 사바지데 이거 많이 자도 봐 인한게세 나코야니 에 낭디 야 마이자니네 아이나 통부 싹세 자카우도 이하나나 따가다바 어 마카타바디 자닝모 모팜다 짜바 야레 인장도 프로 시제 시당도 프로 작신 그러니 야래 베마 바붕 바붕 작 심어브라 아우 야르니 바붕 쳔자라게 예 나고 마한 로시선 아이 타복 자도 솔리트레 아이 커탐 자르게고 호이 바붕 자르 대마 하우 작 잡아 야라들어 야르니 라오 닝텐 망실 라이브라 호이 땜 파무 짝세마게
ꯏꯟꯁꯥꯡꯗꯤ ꯍꯥꯎꯔꯣꯏꯀꯣ 이때이면은 통보부 소해라다. ꯁꯦ ꯆꯥꯔꯣ ꯆꯥꯔꯣ 호호이. ꯍꯥꯎꯇ꯭ꯔꯕꯣ ꯅꯕꯥꯅꯤꯕꯣ ꯅꯤꯡꯊꯦꯝ ꯍꯥꯎꯇ꯭ꯔꯕꯣ 때물 얌 하오. ꯍꯣꯏ ꯍꯣꯏ ꯆꯥꯔꯣ ꯆꯥꯔꯣ ꯏꯟꯁꯥꯡ ꯀꯌꯥꯝ ꯂꯩꯀꯣ ꯍꯥꯄꯛꯀꯦ 이때이면 ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯆꯥꯔꯣ ꯆꯥꯔꯣ 하우트러버. 하오이다 있다. 다. 너희 때문이지. 아땅머니. 아하우 비자베라. ꯑꯗꯨꯏ ꯅꯠꯇꯦꯗ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯍꯜ ꯂꯃꯟꯒꯤ ꯊꯧꯒꯜꯂꯣꯟꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ ꯁꯅꯥꯇꯣꯝꯕ ꯍꯩꯃꯥ ꯇꯩꯃ ꯅꯪ ꯁꯤꯗ ꯂꯩꯕꯣꯏꯔꯦ ꯁꯦ ꯍꯤꯗꯥꯛ ꯆꯥꯁꯤꯁꯦ ꯄꯥꯏꯌꯨ ꯄꯥꯏꯌꯨ ꯆꯥꯛꯆꯥꯃꯥꯡꯗ ꯆꯥꯕꯗꯨꯕꯨ ꯑꯣ ꯁꯤ ꯂꯩꯔꯦ ꯁꯦ ꯅꯪꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯅꯨꯡꯉꯥꯏꯔꯦ ꯇꯩꯃ ꯑꯣ ꯌꯥꯝ ꯊꯨꯝ ꯐꯗꯣꯏꯅꯤ ꯏꯅꯥꯎꯁꯤꯗꯤ ꯑꯗꯣ ꯅꯪ ꯇꯌꯥꯏ ꯆꯥꯛꯆꯥꯍꯧꯔꯤ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯅꯪꯒꯤ ꯑꯃꯨꯛ ꯊꯤꯕꯤꯔꯒꯦ ꯂꯥꯛꯎꯀꯣ ꯍꯣꯏ ꯇꯩꯃ ꯀꯩꯒꯤꯅꯤ ꯇꯩꯃꯅ ꯋꯥꯏ ꯁꯤꯜꯂꯤꯗꯨꯕꯣ ꯀꯗꯥꯏ ꯑꯩ ꯁꯤꯠꯀꯦ ꯄꯤꯔꯣꯁꯦ ꯍꯩꯃꯥ ꯅꯪ ꯁꯤꯠꯀꯦ ꯍꯥꯏꯔꯣ ꯁꯦ ꯑꯩ ꯂꯩꯔꯒ ꯏꯇꯩꯃ ꯋꯥꯍꯟꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯗꯤ ꯑꯩ ꯆꯥ ꯂꯣꯟꯅꯕ ꯏꯔꯨꯖꯔꯨꯔꯒꯦꯀꯣ ꯍꯣꯏ ꯌꯥꯝ ꯑꯜꯍꯦ ꯆꯥꯛ ꯆꯥꯕ ꯌꯥꯅꯕ ꯍꯥꯏ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥ ꯆꯠꯂꯣꯍꯦ ꯏꯇꯩꯃ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯀꯩꯅꯣ ꯋꯥꯀꯤꯡ ꯆꯠꯂꯨꯁꯦꯅ ꯍꯧꯕ ꯂꯥꯛꯄꯅꯤ ꯍꯣ ꯑꯁꯤ ꯂꯣꯏꯔ ꯆꯠꯁꯤ ꯍꯩ ꯇꯣꯝꯄꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧ ꯂꯩꯕ ꯍꯥ ꯋꯥꯀꯤꯡ ꯆꯠꯂꯨꯁꯦꯅ ꯁꯅꯥꯇꯣꯝꯕ ꯍꯧꯕ ꯂꯥꯛꯄꯅꯤ ꯇꯥꯆꯧ ꯋꯥꯀꯤꯡ ꯆꯠꯄ ꯁꯥꯔꯒ ꯅꯣꯏꯅꯤ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯨꯗꯣꯏꯔꯕ ꯇꯥꯃꯣꯆꯧ ꯑꯩꯈꯣꯏ ꯀꯩꯝ ꯇꯧꯈꯤꯗ꯭ꯔꯦꯗ ꯇꯥꯃꯣꯆꯧ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯕꯗꯒꯤ ꯀꯨꯆꯨꯒꯁꯦ ꯂꯣꯏ ꯉꯧꯊꯣꯔꯛꯑꯕꯅꯤꯁꯦ ꯂꯪꯉꯦꯕꯣ ꯂꯪꯇ꯭ꯔꯤꯛ ꯍꯦ ꯂꯪꯉꯦꯍꯦ ꯈꯣꯡꯎꯞ ꯑꯃꯨꯕꯗ ꯀꯥꯞ ꯊꯥꯕ ꯍꯦ ꯃꯥꯜꯂꯗꯅ ꯏꯕꯣ ꯍꯩ ꯇꯁꯦꯡꯅ ꯅꯣꯏ ꯋꯥꯀꯤꯡ ꯊꯣꯛꯄ ꯑꯣꯏꯔꯗꯤ ꯐꯩ ꯅꯈꯣꯡ ꯅꯈꯨꯠꯁꯤꯡꯗꯣ ꯊꯨꯗꯦꯛꯑꯒꯅꯦ ꯁꯣꯏꯅꯥꯏꯍꯜꯂꯒ ꯊꯝꯒꯗꯕꯅꯤ ꯈꯪꯉꯕ ꯅꯣꯏ ꯇꯥꯃꯣꯆꯧꯁꯦ ꯌꯥꯝ ꯁꯥꯊꯤꯌꯦ ꯑꯗꯣ ꯃꯇꯨꯡꯗ ꯅꯪ ꯑꯃꯨꯛ ꯇꯧꯅꯨꯀꯣ ꯅꯪꯗ ꯍꯧꯔꯛꯀꯅꯣ ꯏꯕꯨꯡꯉꯣ ꯑꯩꯉꯣꯟꯗꯒ ꯇꯥꯟꯅꯔꯤ ꯇꯝꯕꯤꯕꯅ ꯃꯥꯅ ꯇꯝꯕꯤꯔꯒ ꯍꯩ ꯃꯤ ꯇꯥꯒꯤꯅꯤ ꯂꯣꯏꯔꯣ ꯇꯥꯁꯤꯜꯂꯣ ꯑꯩ ꯁꯤ ꯐꯝꯒꯦ ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯣ ꯑꯁ ꯋꯥꯔꯦ ꯑꯝꯇ ꯐꯝꯁꯤ ꯀꯩꯅꯣ ꯐꯝꯃꯣ ꯌꯥꯝ ꯋꯥꯔꯕ ꯅꯪꯕꯣ ꯑꯁ ꯋꯥꯏꯕꯣ ꯑꯁ ꯒꯨꯂꯤꯒ ꯆꯥꯔꯝꯗ꯭ꯔꯗꯤꯕ ꯄꯥꯡꯒꯟꯁꯦ ꯁꯥꯃꯨꯃꯨꯛ ꯀꯟꯒꯗꯧꯕꯅꯤ ꯍꯣꯏꯅꯦ ꯄꯥꯡꯒꯟꯒꯁꯦ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯕꯅꯤꯗꯣ ꯑꯁꯨꯛ ꯐꯠꯇꯕ ꯅꯤꯁꯥꯁꯤꯡꯁꯦ ꯁꯥꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯌꯣꯄꯥꯛꯁꯤꯅ ꯃꯉꯛ ꯀꯛꯀꯗꯧꯅꯦꯍꯦ ꯀꯅꯥꯗꯅꯣꯅꯤ ꯌꯣꯠꯄꯥꯛ ꯌꯥꯟꯗꯣꯏꯁꯦ ꯇꯩꯃ ꯒꯨꯂꯤ ꯁꯤꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯤꯗ ꯑꯣꯍꯣ ꯅꯣꯏ ꯋꯥꯈꯟꯗꯤ ꯇꯥꯔꯛꯑꯦꯗꯅ ꯁꯦ ꯆꯥꯊꯣ ꯇꯣꯝꯄꯣ ꯅꯪ ꯆꯥ ꯍꯥꯞꯄꯕꯅꯤꯀꯣ ꯉꯥꯁꯨ ꯊꯣꯡꯉꯦꯕ ꯍꯣꯏ ꯇꯩꯃ ꯅꯣꯏ ꯇꯩꯃꯁꯤꯗꯤꯀꯣ ꯂꯥꯏꯒꯨꯝꯅ ꯂꯥꯠꯀꯗꯧꯕꯅꯦꯕꯣ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤꯀꯣ ꯑꯩꯈꯣꯏꯅꯤꯁꯦ ꯅꯍꯥꯟ ꯀꯨ ꯇꯣꯡꯉ ꯆꯠꯂꯝꯃꯗꯧꯅꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯆꯪꯉꯒ ꯂꯩꯔꯨꯒꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯌꯦ ꯏꯆꯥꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯗꯒꯦ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯒꯤ ꯃꯇꯝꯗꯗꯤ ꯑꯩ ꯍꯤꯡꯅꯕ ꯂꯥꯛꯑꯒꯦ ꯍꯥꯏ ꯑꯩꯅ ꯁꯨꯝ ꯃꯥꯁꯤ ꯄꯦꯔꯥꯂꯤꯁꯤꯁ ꯇꯧꯏ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯄꯣꯔꯒ ꯑꯩꯈꯣꯏ ꯁꯤ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯁꯟꯗꯣꯡ ꯑꯋꯥꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯥꯡꯉꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯄꯨꯟꯁꯤꯗ ꯑꯋꯥꯅ ꯈꯥꯡꯂꯤꯕ ꯌꯨꯝ ꯂꯩꯇ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯔꯒ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯇꯨꯡꯗꯅ ꯀꯔꯤ ꯇꯧꯕꯤꯔꯛꯀꯗꯣꯏꯅꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯆꯪꯉꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯕꯨ ꯂꯩꯌꯨ ꯑꯩꯈꯣꯏ ꯈꯨꯟꯗꯨꯗ ꯂꯩꯗꯤ ꯂꯩꯅꯤꯡꯉꯤ
수마이나 타마게 만능다 아무무 불러가 미팅 떠우버 이세 야무나 땅아이 버더니 마세 하잉 똥꼬이부 바우마 뚝버야 돼 꼬이 짜사 마시나 누시나버수 현기니 짜컷부수 현기니 ꯅꯈꯣꯏꯅꯁꯨ ꯅꯅꯥꯎ ꯑꯍꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯧꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯄꯦꯟꯒꯗꯧꯔꯤꯕꯅꯤ 나야ꯝ버디 나데이므드네 나코이 덕시 가시 버전할 레거더니 나코이 나야암버기 난근다 짜우르키방 악더니 나코이부 나히나싱 땀나부 호나보다 나야므나 로우키부 도당싱도 나코이 가워야 돼 아두거네 나야암보다 덕시 가시 까이키비미도 나쁜시다 농아이부 방어해 마시 칸은 나코이 로이 짝거더니 세나부 왓버드기 lambi lana zaluraba sanatomba ngasidi akhoi irakta phamduna nungaina harauna sa thamnaredra masi punmakse aigi maulai haugi chauraba credit ni sajibuda satpale haudi achambale haunati habado ai mauda tholaredra haujikti akhoi loine yai pare aduga yaima sidanga 니 가나부터 어디 파거든니 바보. 아, 자사, 너희 라이브라. 바보. 예, 야래. 라라. 파몰라. 치드봄. 바보, 확상감대 해두고 독터데 잉토부나 파로이드로. 에코이 라잉아 시다 엉따디 샤토우시드나. 나랑이 우래. 히닥샤리. 이빠, 깜쳤다. 바보, 바보나 나봐 파트리바오. 코이시다 노니니 레레기. 이빠 얌끄는 나바 나때다. 레이그누. ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯂꯩꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯜꯂꯒꯦ. 아이, 애두부 너희부 융기 알람싱다 하이람러네. 바보, 아두기디 아니다. 에이 호지 좀 폰다 하이크라게. 아, 마두야 돼. 영호이, 너희나 아니, 너희나 타박까마 또게나 칼디 바바도 융기 알람은 야바 노가다버니 바고 모이기 야바 야우드나디 너희 그리고 타박까마 또 위야 되고 배마 이샤라고 양파래. 자, 택시. 쪽 잘로로 쪼쪼. 호이 바보. 쪼쪼. 이따 오이디. 그슈 투도 potongtabra. 그슈 투도 potong디 바보. 바보기 마가수 아행 라카네나 하이브니. 호이. 아, 아도 전할. 낭나. 알미도. 아도나. 이몽 만ung sikna lahin bahay basi nangi kutta logoy na layra pangaktan ni. Hoy pabong. Alaman luna to ko taban. Moy bu arawan bayadi ko ibungo. Hoy pabong. Pabong. Ay pabonggi magada wam tahudok sake. 그리 하닝 문어네. 이몽나 하닝이도 하요. Hoy agi pabongdo. Nupi mathina ba tohlasira. Hey, kaiden hoy. Yazu yaroidabda. Yana ba hainagadamni kaino. Naragilakpa matamda mathanda lebidu nungaibro. Jumi, nupi im leibobudi yam phaba wanida. Aduda nang pabungna yaroidra sini. Pabungna chatlaga hainaradi soidana yarakani khalli pabung. Ado aina chatlaga hainaruboda yare haina khalase. Ado nupi bu leigidrane. Leiniye babung. Kaidino hajibo. Mamangi je sanatombido aina phagi hoy kariwe hairubada maya ningum tawi. Adudi yaine. Nangdi yam noinu buthirine. Ado moy babong sanatombi yamna ba hainarasi. Yamna phaban nupini. Maraibak thina su leirabani. Khoi mayam sangduna honaraga
마부 야나부 혼내세. ꯄꯥꯕꯨꯡꯁꯤ ꯅꯨꯄꯤ ꯅꯝꯗꯅ ꯊꯤꯕꯤꯗꯧꯔꯤꯅꯦ ꯍꯥ ꯃꯊꯟꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯆꯨꯝꯃꯤ. ꯏꯃꯧꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯃꯗꯣ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ. Hey, pabung sila lao. Pabung. Pabung. Oi! Noi shida ke do laino. Ha! Oi, noi shida ke do bulak bulu hey. Pabung nare haibduda kanam le ramaroina laini kaino. Iya. Noi da ina pai pau kana piri. Ha! Noi ga iga kari mari thunu bagin hey. Chalo. Yam dun chakur chalo. 바보아, 하우키와 사와 뿌나먹도 다도피라가 하우직 뒤에 코이보고 뭉시. 가리! 하! 가리가 나오지 아니다. 하! 코이보고 뭉시비로 해봐. 서커스티 야우그다 낭나. 낭 시드케도 라이노. 하! 시드케도 몰라 부르네. 쩔! 남손 저걸 쩔. 랭코. 낭 나빠나보도 항우로 버렸나. 하! 바봉 하이행 항우라기 떠오르네. 거리. 맴자나 야다다나 시다 하늘 라이니. 고, 너는 하이고. 제 바봉 제 아코야니기 터도 두다 얌차오 그래 봐지. 바봉기 마봉 비에는 나버네. 그럼 뭐지 럭 바봉도. 바봉 아코야니 봉 악비요. 아코야니 라. 카메라. 뭐도 강불을 놔. 하, 강불아. 민가 로이는 까왜? 아이, 시트마. 아이, 잘로. 능 아무거나 юм시더라. 아이, 아무나 장어 이거 юм지다. 능 해글락부터 컵니다. 이건 뭐 와도 뭐 뚱나는 푸브로. 이야. 아, 거기 뭐 회의로 찰러. 나오자지라. 시기 진짜 오지로. 쩔. 아랑도리싱어. 이따오 나이비리부 와지. 이따오. 이 사생이 마망도 파저로이다. 오, 이몽노 하우도록 뽑아범니. 하. 거리. 아시문이미. 아이기 이사누피 레하오 막나. 하우도록도나 하이리시니네. 하우도록 뽑아 로이나네 이따. 누빔사도수 마사네 야람니 이따. 거리로네 하리시. 아시문이 있다. 어떡하니 타벅시 그야도 양전결번호. 나이코니 다 누피도 부가다이 와이다기노네. 에, 거기 다이네. 레샤비. 야. 거리로네 하리시. 레샤비야. 레샤비네미야. 예, 거리로네 하리시. 나티 미기 마차도부. 너무나 루크라 왜 홍나봐 이따오에는 신비시부 거리기로 하이버니다. 레샤비 하리셰 자히 리르비 마차 보이더비 아두구문 누피니다. 마마 잘래 저러머니 마마도 레기드레 자히 애니우 파레 마기네 하이버 그나암다 레트러버니네 마시 해토보다 이따오수 파레 누피임자두수 파레 하이행 우나나버나 인실로 맘니고 와이씨 까이로네 이따오는 나 하리시보. 예, 타벅시 돈만 그래라. 얌 돈만 그래 이노. 떡도 야다 떠올리니까 이노 이따. 파레. 아도 이따. 아이, 가리고 멈다디 항적이 이따. 항왕이다. 항우네. 항왕. 마삭부 감독에. 마삭기 와디네. 이따오네 해보보다 부르게는 하르다오니. lao mía lao 다 아이다 도도르시부 lao mía 오노 그러시다 이타
ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩꯕꯨ ꯃꯤꯍꯨꯟ ꯊꯥꯎꯟꯒꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯅꯪꯒꯤ ꯃꯍꯧꯁꯥꯒꯤ ꯗꯥꯏꯂꯣꯒꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯧ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯨꯄꯤ ꯊꯦꯝꯕ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯆꯍꯤ 90ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯂꯤꯡ ꯒꯥꯔꯦꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯁꯤ ꯀꯣꯟꯅ ꯎꯅꯔꯁꯤ ꯑꯩ ꯆꯠꯂꯦ ꯃꯁꯤ ꯀꯣꯟꯅ ꯎꯅꯔꯁꯤ ꯍꯥꯏꯕꯅꯤ ꯆꯪꯉꯨ ꯁꯦꯝꯃꯦ ꯃꯤꯍꯨꯟꯁꯦ ꯃꯐꯝ ꯆꯥꯗꯅ ꯕꯤꯡꯕꯥꯛ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯑꯁ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯃꯁꯥ ꯆꯪꯉꯨ ꯏꯇꯥꯎ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ 시대이다 빨림이네. 아, 락비름이. ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯌꯥꯝ ꯀꯣꯏꯅ ꯍꯪꯕꯤꯔꯛꯀꯅꯨꯗ ꯏꯀꯥꯏꯖꯩ ꯑꯩꯗꯤ ꯍꯪꯒꯥꯝ ꯆꯥꯔꯛꯑꯦ ꯍꯪꯒꯥꯝ 오 ꯍꯪꯒꯥꯝꯗꯤ ꯍꯥꯎꯕꯅꯤ ꯀꯩꯅꯣ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯒꯦ ꯃꯥꯃꯅ ꯍꯥꯏꯕꯤꯔꯛꯇꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯀꯥꯎꯗꯅ ꯍꯪꯖꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯅꯥꯇꯣꯝꯕꯤ ꯀꯧꯋꯦ ꯁꯅꯥꯇꯣꯝꯕꯤ ꯑꯗꯣ ꯑꯩꯗꯤ ꯀꯩ ꯍꯥꯏꯅ ꯀꯧꯖꯧꯒꯦ ꯑꯩꯕꯨ ꯃꯥꯃ ꯍꯥꯏꯅ ꯀꯧꯒꯦ ꯍꯦꯔꯥ ꯑꯗꯨꯃꯛꯇꯤ ꯃꯤꯅ ꯇꯥꯔꯒ ꯐꯖꯃꯟꯗꯦ ꯑꯗꯨꯗꯤ ꯀꯩ ꯀꯧꯖꯧꯒꯦ ꯃꯤꯡꯒꯧꯗꯨꯗꯪꯗꯤ ꯇꯥꯛꯄꯤꯌꯨ ꯇꯥꯃꯣ ꯍꯥꯏꯌꯨꯔꯥ ꯉꯥꯏꯈꯣꯗ ꯖꯤꯡ ꯂꯥꯎꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯕꯤꯔꯗꯅ ꯋꯥꯁꯦ ꯃꯦꯟ ꯑꯝꯇ ꯇꯥꯊꯣꯛꯅꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯋꯥꯅꯣ ꯁꯣꯝꯒꯤꯁꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯂꯩꯕꯗ ꯂꯦꯞꯄꯤꯔꯕ꯭ꯔꯥ ꯑꯩꯕꯨ ꯋꯥꯍꯪꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯖꯧꯒꯦ ꯍꯣꯏꯅꯦ ꯑꯩ ꯋꯥꯍꯪꯁꯤ ꯂꯥꯜꯂ ꯃꯥꯜꯂꯦꯅꯦ ꯒꯥꯔꯤ ꯑꯃꯟꯕꯗ ꯏꯟꯖꯤꯟ ꯑꯍꯟꯕ ꯄꯥꯟꯕꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯏꯊꯛ ꯍꯦꯛ ꯊꯛꯀꯠꯈ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯣꯏꯅ ꯁꯤꯟꯕꯤꯔꯤꯕ ꯊꯕꯛꯁꯤꯗꯩꯗ ꯁꯣꯝ ꯏꯁꯥꯅꯗꯤ ꯌꯥꯕꯤꯔꯦꯀꯣ ꯑꯩ ꯌꯥꯗꯅ ꯂꯥꯛꯆꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯖꯕꯅꯤ나 ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕꯤꯔꯣ ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯗꯅ ꯆꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯗꯅ ꯆꯠꯈ꯭ꯔꯤꯖꯥꯠꯂꯥ ꯍꯧꯖꯤꯛꯄꯨ ꯑꯍꯟꯗꯪꯁꯤꯗ ꯌꯥꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯗꯤ ꯑꯩ ꯁꯦꯠ ꯁꯣꯡ ꯁꯛꯑ ꯂꯩꯍꯧꯅꯤꯀꯣ ꯑꯣ 이파 바클레 이사시 이따 그래 하이너르게 이따 나이코니 하요 마이지부 마사나 다생나 야드잖아 마시디 그이노 하이두부 마사나 야드는 라이니 그이노 가능와이 뭐 우나 세나 하이노나 항오빠 모두 강가가 마사 크게 이라 이따 허주부 앙앙 마사도는 짜까짜까짜까 춤 우나들 레게도 그이노 이따 아드마이 떠놓고 한당다 호제 그 쪽부 야르고 hꯧꯖꯤꯛꯄꯨ ꯏꯇꯥꯎꯅ ꯑꯃꯨꯛ ꯂꯩꯊꯣꯛꯑꯗꯤ ꯑꯩꯅ ꯑꯣꯏꯗꯧ ꯐꯤꯕꯝꯁꯤ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯨꯔꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯆꯥ ꯂꯣꯜꯂꯛꯑꯕꯣ ꯍꯩꯔꯛꯑꯒꯦ ꯏꯝꯆꯥ ꯅꯪꯁꯨꯅꯦ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯕꯗꯨꯗꯤ ꯏꯔꯨ ꯂꯨꯖꯔꯒꯗꯁꯨ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯁꯦ
ꯀꯅꯥꯝꯇ ꯏꯔꯨꯖꯅꯗꯦ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯗꯅꯦ ꯂꯨꯅꯕ ꯉꯥꯛꯇꯅꯤ ꯑꯁ ꯃꯦꯝꯆꯥ ꯃꯤꯒꯤ ꯐꯠꯇꯕ ꯂꯝꯆꯠꯇꯨꯕꯨ ꯅꯪꯅ ꯇꯝꯅꯤꯡꯉꯨꯔꯤꯅꯣꯕ ꯏꯔꯨ ꯂꯨꯖꯗꯅ ꯂꯣꯟꯕ ꯆꯥ ꯊꯛꯅꯤꯡꯗ꯭ꯔꯗꯤꯅꯦ ꯉꯟꯇꯥ ꯍꯧꯒꯠꯂꯣ ꯆꯥꯗꯣ ꯂꯣꯜꯂꯣ ꯆꯥꯁꯦ ꯊꯛꯑꯔꯣꯏ ꯍꯥꯏꯔꯣ ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯣꯟꯕꯤꯔꯒꯦꯁꯦ ꯅꯪꯕꯨ ꯍꯥꯟꯅ ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ ꯅꯪꯕꯨ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏ ꯌꯥꯜꯂꯛꯏꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯈꯔ ꯈꯔꯁꯨ ꯇꯧꯁꯤ ꯅꯪꯁꯨꯅꯦ ꯅꯄꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ 이루 루자이가 루자대가 야호 ngalliga ꯊꯦꯡꯉꯤ가 ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯆꯠꯅꯕꯤꯗꯣ ꯑꯩ ꯍꯩꯖꯜꯂꯛꯆꯗꯦ ꯑꯁ ꯀꯔꯤ ꯋꯥꯅꯣꯗ ꯃꯦꯝꯆꯥ ꯂꯋꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯏꯝꯐꯥꯜ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡꯗ ꯑꯃꯨꯛꯇꯪ ꯆꯪꯉ ꯌꯦꯡꯉꯨꯁꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯥꯏꯁꯪ ꯑꯃꯃꯝ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯦ ꯙꯨꯛꯀꯤ ꯃꯅꯝꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯤꯟ ꯁꯦꯡꯗꯅ ꯀꯠꯂꯝꯒꯗ꯭ꯔꯥ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯧꯅꯤꯡꯕ ꯃꯤꯅꯅꯦ ꯇꯧꯖꯁꯅꯨ ꯇꯧꯅꯤꯡꯗꯕ ꯑꯩ ꯇꯣꯛꯑꯦꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯗ ꯑꯗꯨ ꯃꯦꯝꯆꯥ ꯑꯗꯨ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯩꯅꯣ ꯇꯣꯂꯣꯞꯀꯤ ꯁꯦꯟꯗꯨꯕꯨ ꯅꯪ ꯂꯣꯏ ꯁꯦꯟꯅꯈ꯭ꯔꯕꯣ 10,000 ꯂꯩꯔꯤ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯕꯥꯖꯤꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗ ꯂꯩꯔꯦꯅ ꯂꯨꯄꯥ 5,000 ꯈꯛꯇ ꯄꯤꯔꯨꯁꯤꯗꯅ ꯀꯔꯤꯕ ꯁꯦꯟ ꯂꯨꯄꯥ ꯑꯃꯨꯛ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯌꯨꯝꯗꯨꯗ ꯂꯩꯍꯟꯅꯤꯡꯗꯗꯅ ꯇꯥꯟꯊꯣꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯅ ꯀꯩꯗꯧꯕꯒꯤ ꯁꯦꯜ ꯑꯃꯨꯛ ꯅꯤꯔꯛꯏꯕ ꯂꯨꯄꯥ ꯑꯃꯨꯛ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕ꯭ꯔꯅꯦ ꯅꯪꯅ ꯆꯨꯔꯨ ꯆꯨꯔꯨ ꯅꯩꯕꯗꯒꯤ ꯁꯤꯗ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯑꯗꯤꯅꯦꯀꯣ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯊꯣꯛ ꯆꯠꯈꯤꯖꯅꯤ ꯑꯩ ꯅꯪ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ ꯅꯄꯥꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯌꯨꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯅꯪ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅꯣ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯣꯛ ꯆꯣꯡꯊꯜꯂꯒ ꯁꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯤꯒꯤ ꯒꯥꯔꯤ ꯃꯄꯨꯗꯣ ꯁꯦꯟ ꯇꯤꯡꯍꯟꯒꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯕ ꯁꯨꯝ ꯈꯟꯅꯕꯅꯤꯗ ꯃꯦꯝꯆꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛ ꯁꯥꯎꯒꯟꯈ꯭ꯔꯦꯗ ꯑꯗꯣ 3,000 ꯄꯤꯈ꯭ꯔꯁꯤꯗꯅ ꯅꯪꯒꯤ ꯅꯄꯥꯗꯨꯒꯤꯅꯦ ꯀꯔꯤꯝꯇ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯄꯥꯗꯨꯅ ꯄꯣꯛꯑꯝꯕꯗꯒꯤ ꯅꯪ ꯑꯩ ꯐꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯔꯤꯕ ꯁꯤꯡꯂꯤꯒ ꯂꯣꯏ ꯇꯠꯂꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯩ ꯐꯥꯕꯤꯔꯒ ꯅꯪꯅ ꯑꯩ ꯐꯥꯕꯤꯔꯝꯗ꯭ꯔꯗꯤꯅꯦ ꯃꯤ ꯏꯅꯥ ꯈꯨꯟꯕꯗꯨꯗꯅꯦ ꯉꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯑꯩ ꯅꯪ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯃꯧꯔꯨꯗꯕ ꯌꯥꯝ ꯐꯈ꯭ꯔꯕꯖꯥꯠꯅꯤꯍꯦ 이씨, 까리기야. 미 란자드라바 이뭉도 뿡까이 까이니. 낭아시꺼, 낭기세 잉어다 칸나바 허리바 하이브드라. 임자. 아이네, 파이좀 찡칼라가 뚱마가 레이루게바 낭. 임자. 짜깜다 토인 강니 낭. 까마이 터니 떠오르지디. 바지야, 세 상곰 탁시세. 바지야, 세 심당 자선지세. 바깥은 짠. 짜르디 학장도 좀 선타라 아니예. 야래. 바지세 심당가 자지세. 심당가 자선지세. 베마 이빠 짜링들이 야리. 아이 짜 이옷 받아 풀래 하이바. 짜르디 바지 그만 떠도이노. 아니 아이 까림도 짜닝들 하이바. 바지네 손 레라가. 아이 그만 마빠나 사나 졌도이노. 세 바지 세 짜오바. 아이 그만 졌도이노. 좀이나. 이빠 나부야디 해. 까라 짜게 필요. 바지야, 이마, 바지야, 이마, 바지. 세, 눈빛 터지. 세 바지, 땀나이 터지. 베마 이제 로노 야라로 낭 따도 라가네 닥터도 뿌는 버독시 허이마
ꯅꯤꯡꯊꯦꯝ ꯅꯪ ꯂꯥꯛꯏꯔꯣ? ꯑꯧ ꯏꯇꯩꯃ ꯀꯩ ꯂꯩꯔꯒꯦ? ꯇꯥꯃꯣꯆꯧ ꯂꯩꯇꯕ꯭ꯔꯥ ꯏꯇꯩꯃ? ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯎꯅꯅꯦꯅ ꯆꯠꯈ꯭ꯔꯤ. ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯣ. ꯕꯥꯖꯤꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ. ꯇꯥꯃꯣꯆꯧꯗ ꯁꯦꯜ ꯈꯤꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯐꯟ ꯊꯣꯛꯇꯕ ꯊꯥ 2-3 ꯁꯨꯔꯦꯗ. ꯑꯗꯨ ꯏꯇꯩꯃ ꯕꯥꯖꯤꯒꯤ ꯑꯅꯥꯕꯗꯣ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦ. ꯐꯟ ꯊꯣꯛꯇ꯭ꯔꯕꯁꯨ ꯇꯥꯃꯣꯆꯧꯅ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯔꯒ 10,000-20,000 ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨ. ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯁꯦꯟ ꯄꯨꯕ ꯆꯠꯅꯗꯦꯗ. ꯊꯥ ꯑꯃꯗꯅꯦ ꯂꯣꯏ ꯍꯤꯡꯅꯕ ꯉꯥꯛꯇꯅꯤꯅꯅꯦ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯅꯗꯦ. ꯏꯇꯩꯃ ꯇꯧꯗ ꯌꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩ. ꯁꯤꯗꯤ ꯑꯅꯥꯕꯒꯤꯅꯤ. ꯏꯇꯩꯃꯅ ꯂꯣꯏꯅ ꯀꯛꯊꯠꯄꯁꯨ ꯇꯧꯕꯤꯒꯅꯨ. ꯀꯛꯊꯠꯄꯩ ꯋꯥ ꯅꯠꯇꯦꯅꯦ. ꯁꯦꯜ ꯂꯩꯇꯦ ꯀꯥꯏꯗ ꯄꯤꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯁꯦ ꯇꯥꯃꯣꯆꯧꯒꯤ ꯃꯔꯟꯅꯤ. ꯅꯣꯏ ꯇꯥꯃꯣꯆꯧ ꯃꯔꯟꯗꯣ ꯑꯩꯅ ꯁꯪꯉꯤꯕ. ꯑꯩ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯄꯤꯊꯣꯛꯄ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯐꯔꯦ ꯑꯩ ꯆꯠꯂꯒꯦ. ꯍꯌꯦꯡ ꯑꯋꯥ ꯑꯅꯥ ꯇꯥꯔ ꯃꯇꯝꯗꯗꯤꯅꯦ ꯌꯨꯝꯒꯤ ꯃꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯀꯅꯨ. ꯊꯕꯛ ꯁꯨꯔ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ. Cái ꯏꯟꯁꯥꯡꯅꯣ? ꯈꯪꯉꯤ. ꯀꯩꯗꯧꯔꯒꯦ? ꯀꯣꯕꯤ ꯊꯝꯆꯦꯠꯀ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡꯗꯣꯏꯅꯦ. ꯑꯣ ꯑꯗꯣ ꯑꯩ ꯀꯔꯤ ꯇꯧꯔꯨꯒꯦ? ꯍꯥ? ꯌꯥꯔꯅꯤꯗ ꯂꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ. ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯩꯕ ꯌꯥꯕ ꯑꯃꯇꯪꯗꯤ ꯍꯥꯏꯔꯧꯗꯅ. ꯏꯅꯥꯛꯇꯕꯨ ꯂꯩꯅꯤꯡꯕ꯭ꯔꯥꯅꯦ? ꯏꯁ ꯍꯣꯏ ꯏꯕꯦꯝꯃ ꯏꯁꯥꯁꯦ ꯆꯍꯤ 30ꯒꯤ ꯃꯈꯥꯗ ꯐ꯭ꯂꯥꯁꯕꯦꯛ ꯇꯧꯔꯛꯏꯃꯤꯅꯦ. ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯑꯗꯨꯁꯨ ꯐꯩꯗ. ꯑꯗꯣ ꯁꯥꯇꯣꯝꯕꯤ ꯑꯩꯒ ꯅꯪꯒꯁꯤ ꯆꯍꯤ ꯀꯌꯥꯅꯣ ꯈꯦꯠꯅꯔꯤꯁꯦ? 90 ꯈꯦꯠꯅꯔꯝꯒꯅꯤꯌꯦ. ꯍꯦꯔꯥ ꯑꯗꯨꯁꯨ ꯍꯥꯏꯃꯜꯂꯤꯗ ꯅꯪꯁꯨ. ꯋꯥꯇꯥꯗꯨꯗꯤ ꯕꯦꯇ꯭ꯔꯤꯒ ꯗꯥꯎꯟ ꯇꯧꯒꯦ ꯇꯧꯏꯗ. ꯅꯥꯇꯩ ꯆꯥꯗꯕ. ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯑꯗꯣ ꯁꯥꯇꯣꯝꯕꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯂꯩꯈꯠꯄꯁꯤꯗ ꯅꯪ ꯅꯊ꯭ꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ? ꯀꯩꯁꯨ ꯈꯟꯗꯦꯗ. ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯤꯁꯤꯗꯤ. ꯑꯍꯟ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣꯅꯤ ꯀꯩꯅꯣ. ꯑꯁ ꯂꯣꯏꯔꯦꯍꯦ. ꯅꯪꯒꯤ ꯋꯥꯍꯩꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯒꯥꯔꯗꯦꯟꯗ ꯆꯠꯂꯒ ꯏꯁꯩ ꯁꯛꯅꯤꯡꯉꯩꯍꯦ. ꯍꯩ ꯉꯥꯏꯈꯣ. ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯅꯉꯣꯟꯗ. ꯀꯩꯅꯣ ꯍꯥꯏꯌꯣ. ꯆꯍꯤꯒꯤ ꯃꯇꯥꯡꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯥꯟꯅ ꯁꯤꯔꯅꯤ. ꯑꯗꯣ ꯁꯅꯥꯇꯣꯝꯕꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯀꯥꯟꯗꯅꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒꯗꯤ ꯅꯌꯨꯝ ꯄꯥꯜꯂꯛꯀꯅꯨꯀꯣ. ꯑꯁ ꯑꯗꯨꯕꯨ ꯋꯥꯅꯦꯗꯅ. ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯦ. ꯑꯣꯟꯊꯣꯛꯅ ꯕꯤꯠ ꯂꯩꯈꯤꯗ꯭ꯔꯦꯍꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦꯕ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤꯕꯀꯣ ꯁꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅꯅꯦ ꯂꯩꯔꯩꯄꯥꯛꯇ ꯁꯦꯠ ꯁꯣꯡ ꯁꯛꯇꯅ ꯂꯩꯗꯣꯔꯤꯕꯅꯤꯅꯦ ꯑꯩꯁꯦ. 이마. 하이 이베마. 라라라. 이마. 야래. 야래. 이마, 괜찮은 통도이노. ꯀꯣꯕꯤ ꯂꯩꯒ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡꯒꯦ ꯇꯧꯔꯤꯅꯦ. ꯄꯥꯕꯨꯡꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯔꯣꯝꯗꯣ ꯌꯥꯎꯔꯛꯏ. 하 보름 여우야. 가봐 얘기네. 하 하이마. 자위하이 시디 자위하이. 나이코 kaya pigine sibo. 바보 자머리 레호에. 자머리. 바보. 깨지다. 아 마탐 시나니. 야래. 이봐 잼비라게. 하이 붕아 나 비나오는 거도 홍도라. 라라라라. 허이 바보. 라라라라라. 이마, 바봉씨 부르가 그 힘 덤들 라오. ꯑꯩꯗꯤ ꯆꯠꯁꯦ ꯍꯥꯏꯕꯅꯦ. ꯃꯥꯅ ꯑꯩ ꯄꯨꯔꯒ ꯆꯠꯄ ꯏꯀꯥꯏ ꯍꯥꯏꯌꯦ. ꯑꯁ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ? ꯑꯝꯇ ꯄꯨꯔꯒ ꯂꯥꯛꯑꯣꯕ ꯏꯃꯥ. ꯍꯟꯗꯛꯇꯤꯅꯦ ꯑꯩꯅꯅꯦ ꯁꯣꯏꯗꯅ ꯄꯨꯔꯒ ꯂꯥꯛꯀꯅꯤ. ꯆꯠꯂꯨ ꯎꯄꯨꯗꯅꯦ ꯐꯤꯔꯣꯟꯒ ꯂꯩꯕꯅꯤ ꯍꯣꯡꯗꯣꯛꯎꯔꯣ ꯆꯣ. ꯍꯣꯏ ꯏꯃꯥ. ꯆꯣ. 이마, 한덕기 타복시고 그만 떠오지 하이노. 나한도 난기 마마가 짰두나 다이터도 우나루리.
ꯗꯥꯏꯔꯦꯛꯇꯔꯅꯗꯤ ꯔꯤꯇꯟ ꯍꯥꯟꯅ ꯄꯥꯁ ꯇꯧꯍꯜꯂꯛꯎ ꯍꯥꯏꯔꯛꯏꯅꯦ ꯔꯤꯇꯟꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯑꯃꯗꯨꯕꯨ ꯆꯟꯁꯤꯟꯕ ꯉꯝꯗꯣꯏꯔꯥ ꯁꯤꯅꯤ ꯔꯤꯇꯟꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯗꯤ ꯀꯩꯗꯧ ꯉꯝꯗꯅꯤ ꯍꯥꯏꯒꯦ ꯃꯌꯥꯝꯅ ꯄꯤꯅꯕ ꯆꯥꯡꯗꯨ ꯄꯤꯕ ꯇꯥꯔꯦꯗꯅ ꯂꯟ ꯊꯨꯝ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯏꯃꯥ ꯂꯥꯛꯏꯁꯦ ꯏꯇꯥꯎ ꯁꯅꯥꯊꯣꯏ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯂꯩꯇꯦ ꯍꯥꯏꯌꯨꯀꯣ ꯏꯃꯥ ꯍꯦ ꯀꯩꯅꯣꯅꯦ ꯃꯤ ꯂꯥꯛꯑꯒ ꯂꯩꯇꯦꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯇꯦꯀꯣ ꯏꯃꯥ ꯏꯇꯥꯎ ꯂꯩꯈꯤꯕ꯭ꯔꯣ ꯅꯇꯥꯎꯗꯣ ꯃꯅꯤꯡꯗ ꯏꯁ ꯎꯔꯦ 이붕어 ꯅꯪ ꯑꯩ ꯎꯕꯗ ꯇꯁꯦꯡꯅ ꯂꯣꯠꯂꯕꯅꯤꯅꯦ ꯂꯣꯠ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯪꯗꯤ ꯑꯥ ꯆꯠꯁꯦ ꯍꯥꯏꯔꯛꯀꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯗꯤ ꯀꯤꯟ ꯆꯥꯔ ꯍꯜꯂꯛꯀꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯕ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯣ ꯃꯤꯇꯣ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯁꯦꯕ ꯑꯇꯣꯞꯄ ꯊꯤꯕꯩ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯣꯕ ꯃꯥꯅ ꯌꯥꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯁꯦꯕ ꯀꯔꯤ ꯂꯝꯕꯤꯅꯣ ꯊꯤꯗꯣꯏꯁꯤꯕꯣ ꯅꯨꯄꯤꯗꯣ ꯏꯇꯥꯎ ꯌꯨꯝ ꯄꯥꯟꯒꯗꯧꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯃꯥꯅ ꯑꯣꯏꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯔ ꯂꯥꯛꯀꯗꯧꯕ ꯅꯨꯄꯤꯅꯦ ꯑꯗꯣ ꯑꯩꯁ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯍꯧꯗꯣꯛꯀꯅꯣ ꯑꯩꯉꯣꯟꯗ ꯇꯥꯅꯤꯡꯗꯦꯕ ꯅꯪꯅ ꯄꯥꯝꯒꯟꯗꯕꯁꯤꯅꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯕ ꯀꯃꯥꯏꯅꯅꯣ ꯑꯍꯜ ꯂꯃꯟ ꯊꯥꯔꯒꯅꯦ ꯍꯥꯏꯅꯔꯁꯤꯔꯕ ꯌꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯝꯕꯤ ꯃꯈꯜ ꯃꯈꯜ ꯊꯤ ꯇꯥꯕꯅꯤ ꯀꯩꯅꯣ ꯐꯔꯦꯅꯦ ꯊꯥꯔꯒ ꯌꯦꯡꯉꯁꯤꯅꯦ ꯏꯃꯥ ꯀꯩꯗꯧꯔꯦ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦꯕ ꯀꯔꯤ ꯋꯥꯔꯤꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯅꯨꯄꯤ ꯑꯝꯇ ꯍꯥꯏꯅꯕꯤꯔꯨꯒꯦꯔꯕ ꯌꯥꯝ ꯂꯥꯏꯅꯒ ꯍꯥꯏꯔꯛꯏꯅꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯑꯗꯣ ꯏꯆꯥꯗ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯀꯗꯥꯏꯗꯒꯤꯅꯣꯕ ꯊꯥꯡꯃꯩꯕꯟꯗꯩꯅꯦ ꯏꯃꯥ ꯑꯩꯒ ꯈꯪꯅꯕꯕꯨꯗꯤ ꯀꯨꯏꯔꯦ ꯅꯨꯡꯁꯤꯅꯕꯁꯨ ꯆꯍꯤ 3-4 ꯁꯨꯔꯦ ꯆꯦꯜꯂꯁꯦ ꯍꯥꯏꯔꯨꯕꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯑꯣ ꯍꯥꯏ ꯂꯩꯔꯕ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯣ ꯍꯥꯏꯔꯤꯗꯨꯅꯗꯤ ꯅꯨꯄꯤꯗꯨ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯋꯥꯈꯜ ꯇꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯃꯥꯗꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯤ ꯏꯃꯥ ꯏꯃꯥꯏꯕꯦꯝꯃ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯑꯩꯗꯤ ꯃꯤ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯏꯃꯥ ꯑꯣ ꯏꯆꯥꯅ ꯐꯩ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯐꯔꯝꯃꯅꯤ ꯍꯣꯏ ꯅꯣꯏ ꯄꯥꯕꯨꯡꯒ ꯇꯥꯟꯅꯔꯒꯅꯦ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯗꯣ ꯃꯈꯣꯏ ꯍꯥꯟꯅꯁꯨ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯕ ꯖꯥꯠꯅꯤ ꯃꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯀꯨꯏꯔ ꯃꯥꯜꯂꯤ ꯆꯦꯟꯕ ꯆꯣꯡꯕ ꯄꯥꯝꯗꯕꯗꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯣꯏꯗꯨꯗ ꯂꯥꯛꯆꯕꯅꯤ ꯏꯆꯥꯁꯤꯡꯅ ꯈꯜꯂꯤꯕꯗꯣ ꯃꯃꯥꯒ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯑꯣꯏ ꯅꯨꯄꯤ ꯑꯩ ꯊꯕꯛ ꯇꯧꯔꯒꯦ ꯃꯃꯥ ꯃꯄꯥꯁꯦ ꯂꯣꯏ ꯐꯨꯔ ꯊꯥꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯅꯪ ꯍꯥꯟꯅ ꯐꯤꯡꯀꯠꯄꯗꯣ ꯍꯦꯛꯇ ꯇꯧꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯒ ꯕꯥꯖꯤꯒꯗ ꯃꯣꯏꯅ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯇꯝꯖꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯁꯤꯗꯤꯀꯣ ꯆꯥ ꯑꯗꯨꯝ ꯄꯨꯊꯣꯛꯅꯕ ꯇꯧꯔꯁꯦ ꯄꯨꯊꯣꯛꯑꯦ ꯑꯗꯨ ꯇꯥꯗ ꯏꯆꯥꯅ ꯄꯥꯝꯖꯔꯨꯔꯕꯅꯤꯅ ꯇꯥꯗ ꯈꯣꯏ ꯏꯅꯝꯃꯈꯣꯏꯅ ꯑꯌꯥꯕ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯑꯁꯤ ꯑꯟꯖꯥꯅ ꯃꯃꯥꯏꯁꯦ ꯀꯤꯟ ꯑꯃ ꯄꯤꯁꯜꯂꯨꯔꯒꯦ ꯍꯧꯖꯤꯛ ꯀꯔꯤ ꯅꯨꯄꯤꯅꯣ ꯐꯝꯃꯣ ꯍꯥꯏꯕ ꯀꯩꯅꯣ ꯑꯍꯟꯗ ꯀꯃꯥꯏꯅ ꯐꯨꯗꯣꯏꯅꯣ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯆꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯣ ꯅꯪꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯅ ꯂꯩꯗꯨꯅ ꯀꯩꯗꯧꯔꯤꯕ ꯏꯃꯥ ꯆꯥꯕꯨꯗꯤ ꯉꯁꯥꯏ ꯂꯣꯏꯔ ꯂꯩꯔꯕꯅꯤ ꯁꯤꯅ ꯄꯨꯊꯣꯛꯎ ꯌꯥꯗ ꯂꯩꯔꯤꯁꯤꯅꯦ ꯏꯃꯥ ꯂꯥꯛꯏꯕ ꯑꯍꯟꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯈꯣ ꯅꯣꯏ ꯁꯤꯟꯅꯩꯗꯣ ꯑꯩ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯒ ꯂꯣꯏꯔꯦ ꯃꯤ ꯂꯥꯛꯏꯁꯦ ꯀꯩꯝꯇ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯗꯣꯏꯅꯣ ꯍꯩ ꯅꯪ ꯕꯥꯖꯤ ꯁꯥꯎꯔꯛꯑꯅꯤ ꯆꯠꯂꯣ ꯂꯐꯤ ꯅꯪ ꯍꯣꯡꯗꯣꯛꯑ ꯊꯨꯅ ꯊꯣꯔꯛꯎꯀꯣ
ꯆꯠꯂꯨꯕ ꯉꯁꯤꯅꯦ ꯅꯣꯏꯅꯦ ꯇꯥꯗꯕꯨ ꯅꯅꯥꯏꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯏꯕꯦꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯕꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ ꯃꯥꯏ ꯃꯆꯥꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯉꯥꯛꯇꯅꯤ ꯑꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯗꯥꯗꯥ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯀꯣ ꯗꯥꯗꯥ ꯏꯕꯦꯝ ꯑꯁꯤꯅ ꯏꯇꯣꯝ ꯇꯣꯝꯕꯤꯔꯥ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯃꯊꯛꯇ ꯃꯕꯨꯡ ꯑꯅꯤ ꯑꯃ ꯂꯩ ꯑꯍꯟꯗꯨꯅ ꯑꯦꯁꯣ ꯑꯣꯏ ꯆꯥꯗꯨ ꯑꯝꯇ ꯄꯥꯏꯕꯤꯌꯨ ꯇꯥ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯁꯦ ꯍꯥꯏꯗꯗꯅ ꯃꯣꯏ ꯁꯤ ꯂꯥꯛꯑꯣ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯁꯤꯗ ꯀꯧꯔ ꯐꯨꯗꯧ ꯃꯥꯜꯂꯤꯀꯣ ꯅꯪ ꯁꯤꯃꯥꯕ ꯑꯐꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯦꯍꯦ ꯑꯍꯜ ꯂꯃꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯄꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯐꯨ ꯁꯥꯟꯅꯈꯤꯗ꯭ꯔꯣ ꯍꯜꯂꯣ ꯑꯩ ꯁꯤꯗ ꯒꯦꯠꯇ ꯂꯩꯌꯦ ꯍꯣꯏ ꯍꯣꯏ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯁꯤꯅꯤ ꯑꯣ ꯅꯪ ꯀꯦꯕꯤꯒꯤ ꯀꯤꯟꯗꯨꯗ ꯃꯤꯍꯨꯟ ꯍꯟꯊꯗ꯭ꯔꯤꯅꯦ ꯑꯦ ꯅꯪꯗꯤ ꯍꯟꯊꯔꯕꯣ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ ꯅꯪ ꯁꯤꯃ ꯍꯦ ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯛ ꯑꯦ ꯂꯥꯛꯑꯣ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯉꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯔꯦꯁꯇꯨꯔꯦꯟ ꯀꯥꯏꯅ ꯅꯪ ꯑꯩꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯏꯁꯦ ꯍꯥ ꯑꯍꯜ ꯂꯃꯟꯅꯗꯤ ꯂꯨꯍꯣꯡꯕ ꯌꯥꯅꯔꯦ ꯍꯥꯏꯅ ꯍꯦ ꯅꯪꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯀꯥꯏꯍꯜꯂꯕꯅꯤꯅꯦ ꯍꯦ ꯅꯪ ꯃꯥꯏꯁꯦ ꯁꯨꯝ ꯏꯀꯥꯏꯕ ꯈꯪꯗꯦ ꯊꯥꯗꯣ ꯍꯦ ꯀꯔꯤ ꯅꯪꯀꯣ ꯑꯩꯉꯣꯟꯗ ꯍꯦ ꯀꯥꯏꯅ ꯑꯩ ꯁꯥꯎꯔꯛꯇꯅ ꯅꯪ ꯁꯥꯎꯔꯛꯅꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯊꯥꯗꯣꯛꯑꯕ ꯅꯃꯥꯏꯗꯣ ꯊꯥꯖꯤꯜꯂꯛꯎꯔ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯣꯏ ꯁꯤꯅꯤ ꯅꯪ ꯌꯥꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯂꯩꯔꯛꯑꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯀꯥꯎꯔꯒ ꯂꯥꯛꯑꯦ ꯑꯩ ꯁꯅꯥꯏ ꯑꯃ ꯊꯥꯔꯒꯦ ꯁꯅꯥꯏ ꯑꯃꯕꯨ ꯂꯩꯇ꯭ꯔꯣ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ ꯉꯁꯥꯏꯗꯒꯤꯅꯦ ꯃꯄꯥꯟꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯅꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈꯣꯗꯅ ꯄꯥꯕꯨꯡꯅ ꯍꯤꯗꯥꯛꯇꯣ ꯈꯪꯉꯔꯣꯏꯗ ꯏꯃꯥ ꯁꯅꯥꯏꯃ ꯁꯅꯥꯏꯃ ꯅꯪ ꯏꯃꯥ ꯍꯤꯗꯥꯛꯁꯤ ꯑꯝꯇ ꯂꯩ ꯂꯥꯛꯑꯣ ꯀꯩ ꯂꯩꯔꯦ ꯇꯥꯃꯣꯆꯧ ꯁꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯦ ꯑꯩ ꯀꯥꯎꯗꯅ ꯂꯩꯔꯛꯇ꯭ꯔꯦ ꯅꯪ ꯈꯔ ꯊꯣꯛꯑꯒ ꯂꯩꯔꯨꯆꯣ ꯀꯩꯅꯣ ꯅꯪ ꯅꯃꯥꯏꯒ ꯈꯨꯝꯃꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯅꯥꯒ ꯑꯃꯨꯛ ꯐꯨꯅꯔꯤꯕ ꯑꯗꯨꯅ ꯍꯥ ꯀꯅꯥꯝ ꯀꯩꯝ ꯇꯧꯅꯗꯦ ꯃꯤ ꯇꯥꯃꯣꯆꯧ ꯐꯨꯅꯗ꯭ꯔꯒꯕꯨ ꯅꯪ ꯑꯗꯨꯒꯤ ꯍꯤꯗꯥꯛꯇꯣ ꯇꯥꯕ ꯌꯥꯕ꯭ꯔꯣ ꯇꯥꯏ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯑꯁ ꯃꯤꯅ ꯐꯨꯕ ꯅꯠꯇꯦ ꯃꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩ ꯃꯗꯨ ꯃꯤꯅ ꯐꯨꯕꯒꯤ ꯗꯥꯛꯐꯝꯅꯤ ꯅꯪꯉꯣꯟꯗ ꯎꯁꯤꯜꯂꯛꯇ꯭ꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯒ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥꯕ ꯍꯥꯏꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯑꯁ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯈꯔ ꯈꯠꯅ ꯆꯩꯅ ꯈꯥꯝꯃꯨꯕꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯩ ꯋꯥꯅꯤ ꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯆꯪꯉꯣ ꯏꯃꯥ ꯍꯤꯗꯥꯛꯇꯣ ꯑꯩ ꯂꯩꯔꯨꯔꯒꯦ ꯇꯥꯆꯧ ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯅꯪꯅ ꯍꯦꯟꯅ ꯊꯥꯖꯈꯤꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯑꯁ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ ꯇꯥꯇꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯊꯕꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯊꯣꯏꯅꯨꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯍꯧꯕꯅꯦ ꯆꯥꯛꯁꯪꯗ ꯆꯪꯉꯣ ꯍꯩꯃꯥ ꯀꯦꯕꯤꯌꯥ ꯏꯃꯥ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯂꯥꯛꯑꯣ ꯃꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯩ ꯂꯩꯒꯦ ꯏꯃꯥ ꯃꯣꯏ ꯕꯥꯖꯤ ꯁꯤꯗ ꯂꯥꯛꯈꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦꯕ ꯀꯩꯗꯧꯔꯒꯦꯅꯦ ꯍꯩ ꯏꯆꯥꯁꯨ ꯂꯥꯛꯑꯃꯤꯅ ꯉꯥꯏꯈꯣꯅꯦ ꯃꯁꯤꯅ ꯍꯥꯏꯅ ꯇꯥꯅ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯅꯨꯄꯥꯗꯨꯕꯨ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯐꯛꯔꯕ ꯃꯤꯁꯛꯅꯤ ꯃꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯗꯨꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯃꯤꯅ ꯆꯨꯝꯅ ꯍꯪꯖꯔꯁꯨꯅꯦ ꯍꯦꯛꯇ ꯐꯨꯔ ꯊꯥꯈꯤꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯃꯥꯅ ꯐꯨꯔꯨꯔꯤꯕ ꯐꯨꯔꯤꯅꯤ ꯕꯥꯖꯤ ꯑꯅꯤꯔꯛꯇꯨꯝ ꯁꯨꯔꯕꯅꯦ ꯐꯨꯔꯤꯁꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯗꯨꯕꯨꯗꯤꯅꯦ ꯃꯄꯥ ꯁꯤꯐꯥꯏ ꯑꯣꯏꯕꯅꯤꯅꯅꯦ ꯇꯧꯔꯤꯕ ꯑꯩꯅ ꯁꯤꯐꯥꯏ ꯑꯣꯏꯔꯤꯉꯩꯗ ꯃꯤ ꯀꯅꯥꯝꯇ ꯐꯨꯗꯦ ꯀꯩꯁꯨ
ꯌꯦꯡꯉꯣꯏ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯄꯥꯛ ꯐꯪꯕ ꯅꯠꯇꯦꯅꯦ ꯏꯄꯥꯁꯨ ꯁꯣꯟꯖꯜꯂꯛꯑꯦ ꯈꯔ ꯆꯦꯟ ꯆꯣꯡꯕ ꯉꯝꯃꯤꯉꯩꯁꯤꯗꯅꯦ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯝꯇꯪꯗꯤ ꯏꯄꯥ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯑꯁꯣꯝꯗꯒꯤꯁꯨꯅꯦ ꯂꯣꯏꯁꯜꯂꯁꯦ ꯑꯗꯨꯅ ꯇꯛꯄꯗ ꯏꯄꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯕꯥꯖꯤ ꯃꯥꯅꯒ ꯌꯥꯗ ꯌꯥꯄꯣꯠꯇꯦꯗ ꯑꯗꯣ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩ ꯁꯥꯟꯅꯕ ꯆꯠꯄꯁꯦ ꯂꯦꯞꯇꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯁꯥꯟꯅꯕꯗꯨ ꯂꯦꯞꯄꯔꯅꯤꯗꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯕꯥꯖꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯧ ꯍꯦꯛ ꯑꯣꯏꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯑꯁ ꯕꯥꯖꯤꯁꯤꯃ ꯅꯨꯡꯁꯤꯕꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯂꯣ ꯊꯥꯖꯕ ꯃꯄꯨꯡ ꯐꯥꯍꯜꯂꯣ ꯅꯨꯡꯁꯤꯕꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯂꯣ ꯊꯥꯖꯕ ꯃꯄꯨꯡ ꯐꯥꯍꯜꯂꯣ 이까이제비 마이통도 숨하길래 잠재레비 날떠도 닝티레 아누바 뿐시 하우레시 진말다 와하이릭라누 아누바 뿐시 하우레시 타무이다 와하이로르누 따라라라라 ꯑꯩꯒꯤ ꯃꯤꯅꯧ ꯉꯝꯗꯕ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯂꯝꯕꯤꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯀꯥꯏꯗꯣꯡꯐꯝ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯝꯅꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯆꯨꯝꯕ ꯃꯌꯦꯛ ꯁꯦꯡꯂꯕ ꯂꯤꯄꯨꯜꯒꯤ ꯌꯦꯅꯤꯡꯊꯥꯂꯣꯡꯕ ꯅꯥꯏꯗꯕ ꯇꯥꯅꯤꯡꯂꯦ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯦꯜꯗꯨꯗ
Lesabi sana ugi kumhaini mapugi sinta pangthokpa pokpagi laman tondaba kanasu leiram loi malemda 소이키바 란키바 미곱다 분시나이라 호이하우니 미남게 칼라바 타모이나 라레 하이자바다비요 He, kaino na thanda nok leiduna. Nupadi wakal sum mundang sana leraba. Laega am hairak-tene. Ibema, kuirajani lakpa. Imaga bajiga na phara wari sana laini ibema. Kari wari sanaino haise? Karigi oirunige nangi luhongbagi. Is, oiso oiradabda noina wathi waram seon tawrise kaigino. Yare ibema. Ahal lamangi maisu khar ngangnasiko. Phangba yaba gosu mayam phangedana. Hayengwaine nasana suga lerakanda amuk sano. Hauju meri kom hoi sanadana khonadana tawrisidi mi matau tamui bema. Masinu bisnane. Ai gok yam sahandore ko nangna. Noida lakpadagine aise kokse aine na sarabane. Nang dika dawda sariba. Bajinane aibo noi tatonda layoi. Fazaine wari nungaidori. Adudi hayune nang ahansingi yathanga amdoriba. Aduinine aina ngasaide kok sara leramise. Amadusum nungsirugum taw noi tatonjidi tasengna gadani he. Nahana ko hairadi si thokidraba. Ko amuk sahale base. Nang Loirabo. Tamso. Si fajana chandradi yaro. Asaina haibusu natte. Nangju nasana khangna nongtadi chamdene ha. Tamso nadi haidi haidana. Oh, se phare thenge amta thaitho. Tamso. Lupa lising am kata piyo ba. Hey, kai sel no. Imana bai popang pina bane. Invited ka. Lai kai no. Itai mo khangune. Leibane. As, lising na kay dawdino. Lising ni pipigro. Lising ama poing pigraga magi kem le horarui. Private secretary di pharabni na. Se. Si yarba. Thank you Taima. Eh. Na Taima da oina thank you hairaba. Tamso thank you. Masidi. Ai salugi. Ima hoi baji oina silise. Aidi yaningdabane. Ado tangai phadana yaragasu kadai de selna langgalu hongdoino. Yaragadi khara tapthasiba bajiya. Ai tabak thobdina sendi masar mai laksani. Jan karim ta khalunu. Aina ngamna ba dum honani. Bema. Matang matam afaba tanja haibase. Mi amagi mafamda pak he thokpa nate. Aduna mase nang yadaba yadeko. Tawgadaba thabakse taraibadi oidabani tamusobusu sel kitang lahanbadi phai. Mai wadi oman palan oibo. Khanadaba yaroye baji. Aiga imaga chatke. Wari phajana sanaruge. Ho namana chat ke di chalo. Nang ta ton salro dina. Choi khanara tokani ko. Tabakse saringe da mathang ye horasi. Nang luhongba he loiba kana. Nang ta ton ju hongada. Ai di kai di nupi. Nupi ju koidaba ngondabu. Nang no koidrabsu makhong thongni he lai se. Sigani hongdorisi. Kanano haja. Kibi ni dana. As. Mi angang do sang bangam dana ba toronu baji. Hey. Sen pangting ting dana ba thabak su khar tawsi ke dau gya.
이마, ꯆꯪꯕꯤꯔꯣ. ꯐꯝꯕꯤꯌꯣ 이마. ꯔꯥꯕꯤꯗꯤ ꯂꯩꯇꯕ꯭ꯔꯥ? ꯄꯤꯀꯤꯅꯤꯛ ꯑꯃ ꯂꯩꯌꯦꯅ ꯆꯠꯈ꯭ꯔꯦ. ꯊꯦꯡꯉꯛꯀꯗꯕ ꯃꯥꯜꯂꯦ. ꯐꯔꯦ, ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯑꯒ ꯇꯥꯟꯅꯔꯣ. ꯅꯆꯟꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯕ ꯇꯥꯔꯦ. ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯅꯕ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ. 마디 ꯌꯥꯝ 사오리ꯕ니마. ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯕꯒ 야라가다바 만데다. ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ? ꯉꯥꯏꯍꯥꯛ ꯁꯥꯎꯅꯈꯤ ꯍꯥꯏꯗꯨꯅꯕꯨ ꯍꯦꯛꯇ ꯀꯥꯏꯅꯕ ꯌꯥꯕ꯭ꯔꯣ? ꯍꯧꯖꯤꯛ ꯅꯆꯟꯅꯨꯄꯤꯅ ꯂꯨꯍꯣꯡꯗꯣꯏꯁꯦ ꯃꯥꯅ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯄꯨꯊꯣꯛꯍꯟꯗꯣꯏꯅꯤ. ꯃꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ ꯃꯥ. ꯇꯉꯥꯏ ꯐꯗꯅ ꯄꯨꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯎꯄꯨ ꯑꯃ ꯄꯤꯔꯛꯇꯧ ꯃꯉꯥꯏꯔꯦ. 이나마, ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯊꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯛꯀꯅꯨ. ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯇꯥꯃꯣꯆꯧꯅ ꯍꯣꯡꯕꯤꯗꯅ ꯀꯅꯥꯅ ꯍꯣꯡꯕꯤꯗꯣꯏꯅꯣ? ꯁꯦꯟ ꯇꯤꯡꯉꯝꯗꯥꯏꯗꯅ ꯇꯥꯃꯣꯆꯧ. ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯊꯤꯟ ꯉꯥꯡꯈꯤꯗꯥꯏꯅꯦ. ꯅꯣꯏꯅ ꯌꯨꯝꯗꯨꯗ ꯂꯩꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩ! ꯅꯆꯤꯟ ꯊꯤꯕ ꯋꯥ ꯉꯥꯡꯉꯛꯀꯅꯨ. ꯑꯩ ꯁꯥꯎꯔꯛꯀꯅꯤ. 이마나 사러 그대우대봐. 나마이들도 굿박나 타락거들이봐. 타로 닝한마디. 마시 양강 심마시. 이마! 야래세. 야래도. 자실아. 낭나 삼동동 포이달라디 삥그다버니 낭. 야래봐. 짤로. 라 이세 맘마이부 이까이디네. 마시 양강 심마시. 이마 야래메. 야래 짤라세봐. 짤로. 이마. 이봉나 라우버 이나마네나 낭아이니 영비베. 하이, 그대우리노 낭 보아두다. 낭 ngasi디 아이기 이띠 강한 다레다나. 난 그대우들이봐. 난 그대우봐. 나 참도 포야가. 아유마. 항마나. 하. 아유마, 아이치네. 아가. 항브라. 하도라 낭. 아유마. 미우시다가 살아다나. 이마. 하이, 그대우리노 낭 보아두다. 자실아 이마. 그대우리. 하이, 그냥 비나 쇼. 어디 뒤로는? 자실아. 와, 동네들은 롤바 다리네 또시. 아스, 라오. 비마, kaino minang na taro misibo. Kasi daw de. Mayang balaga wa tong nadani. Kaya di na pura mag-iba ng bo. Yan lao ba? 어이, 자, 그러게 나 묵tum날이지나. 제이, 난 무사가 도웅어 브로. 오글루체. 넌 상암 들어 브로. 그러래. 하, 난 까지 두살루라게 봐. 제 호글로, 까지 두살루라게 봐 난 보세. 제, 난 까지 두살루라게 봐. 까나나 까이 정도니 봐. करीगे दुखने फुबीरो में दी करीगे माँ का खाना बता माँ ने मिचांग छाड़ा गए को तो पूरा भी नहीं साथीरी बा अंगांग ये वो नते माना नंगी नमाजी वो बॉक्सिंग की प्रैक्टिस तो हम ओइना उरुर बा जाला बा माना मा खंगी दना मा हाई नोंग दंगान की सनो मयुम द चटगने मसम दो लाक्तन फोयना चिंगुगे बा आई ओ यारा रोय अस 나돈 가진 나이가 로이 따라마네 난기세. 아스, doktor 차실로 쳐. 라오시, 라오. doktor sabay kay jaye. Kaya na kumudoy no. 아주 좀 미네모. 아이나 부르가 부르고 만두니. 제 좀만 떨어져. 아이 파르마시 내기네. 몰롱과 태블릿 그 레이로. 거. 난 악당 보타람. 자. ngakdang pa mo ko. Ay tuна lagi ko. Kara tuna halaw ko. Ay, isip pa na yadre.
따무소. 너. 따무소. 만남 같은 또 많아. 이거 도시보. 러시. 와, 세엄도 타독시. 안강 새 나라네가. 만남 여러 가로. 아까 왔다가 부두니. Tamusong, tamusong nang to bisi kayo no. Ang ano tamusong to bisi kayo no 아까 ba? 부르 그네. 만남 맞아 라래 하절로 두네 봐. Tamusong oil do tamusong ko no. 까리. 어이 둘 봐. 따야이. 따무소 이거 하이. 따야이. 아이고, 자이노노 떨어지게 너. 이거 도시. 아, 맞지 영어. 능 때문에 그는 구타 이시고. 닝테면 오늘 코타리 봐. 가리게. 아니 이 배멍이 뭐 선파라 그 친구 보기. 에이, 아이는 풀어뜨리게 난 한짝 써도 돼. 아이 홍보 열어. 열어. 잘게. 이붕어. 이붕어. 농부가 뭐또 열어. 그 머리 또 사대기 세미. 에이. 가리기노 낭나 나야마도 코타리티. Baji. Thadaya den tharin. Ibe magi masam paraga imung degi soro jingai ni mana. Aina phuri do baji. Tamusong do khut thaban te. Magi maram chato aduda phubne. 미는 사월락과 미급들이 자이 다드는 와락번했더니 가림뜻 밤말리대 이사는 많이 말하면 쳤다 부두디 이빠수기야 아도 영화에 아행 마땅 마땅 짜바 마땅 되네 나야 마땅 나는 라리는 그런 거다 믿고 짱와 시기 닥체 제 닥범 레이트나 본 나의 땀다워. 제 이거는 못 때려 땀을 때려고 땀을 때려 낭보 가임도 굿한 멍함드라보. ꯑꯩꯅ ꯍꯥꯟꯅ ꯊꯥꯔꯤꯅꯤꯅꯦ ꯑꯩꯒꯤꯅ ꯈꯨꯕꯥꯛ ꯑꯣꯏꯈꯤꯕ ꯃꯥꯒꯤꯅ ꯀꯤꯟ ꯑꯣꯏꯕꯗꯨꯗ ꯈꯔ ꯈꯨꯁꯣꯛ ꯊꯤꯅ ꯁꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯑꯁ ꯅꯥꯏꯃꯤ ꯑꯩꯒꯤꯁꯤꯕꯨ ꯌꯦꯡꯕꯗ ꯈꯪꯕ꯭ꯔꯣ ꯑꯁ ꯂꯣꯏ ꯈꯥꯝ ꯂꯣꯏꯔꯦꯗ. ꯑꯗꯨꯗꯤ ꯑꯩ ꯑꯣꯐꯤꯁ ꯆꯠꯄ ꯏꯀꯥꯏꯗꯨꯔꯤ ꯑꯁ ꯇꯞꯅ ꯇꯧꯋꯣ ꯍꯌꯦꯡꯒꯤ ꯕꯥꯔꯗꯦ ꯑꯃ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯁ ꯐꯤꯕꯝꯁꯤꯗ ꯆꯠꯄ ꯌꯥꯔꯔꯣꯏꯗ ꯃꯤꯅ ꯎꯔꯒ 이반이 온전ꯅꯔꯒ 푸댓ꯅꯕ ꯃꯥꯜꯂꯅꯤꯗ ꯇꯩꯔꯛꯑꯣ ꯐꯖꯅ ꯈꯔ ꯊꯨꯅ ꯐꯅꯕ ꯇꯞꯅ ꯃꯤꯉꯣꯟꯗ ꯄꯤꯒꯗꯕ ꯆꯦꯕꯥꯎꯁꯤꯡꯗꯣ ꯆꯤꯇꯅꯥꯗ ꯌꯥꯎꯔꯤꯕ꯭ꯔꯥ? ꯄꯥꯕꯨꯡ ꯌꯥꯎꯗ꯭ꯔꯦ. ꯑꯣ ꯐꯔꯦ ꯑꯗꯣ ꯌꯥꯏꯃꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯆꯥꯅꯕꯗꯣ ꯀꯔꯤ ꯂꯥꯡꯕ ꯄꯥꯝꯃꯤꯖꯥꯠꯅꯣ? ꯄ꯭ꯂꯥꯎ ꯇꯧꯅꯤ ꯍꯥꯏꯈꯤꯕꯅꯦ ꯄꯥꯕꯨꯡ ꯃꯊꯦꯜꯗꯨ ꯈꯔ ꯐꯖꯅꯕ ꯃꯣꯏ ꯇꯥꯃꯣꯆꯧꯒ ꯑꯩꯒ ꯇꯥꯟꯅꯔꯒ ꯈꯔ ꯐꯖꯅꯕ ꯁꯤꯟꯕꯤꯔꯒꯦ ꯑꯗꯨꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯤ ꯀꯣꯛ ꯁꯥꯕꯤꯔꯨꯔꯅꯨ. ꯐꯔꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯨꯗꯤ ꯍꯣꯔꯦꯟ ꯑꯔꯥꯡꯐꯝ ꯂꯥꯛꯑꯀꯥꯟꯗ ꯑꯀꯨꯞ ꯑꯇꯥꯏꯗꯣ ꯃꯨꯟꯅ ꯍꯪꯍꯧꯔꯒꯦ. ꯃꯗꯨꯅ ꯃꯔꯨꯅꯤ. ꯑꯃꯠꯇ ꯆꯤꯠꯇꯗꯅꯕ ꯃꯗꯨ ꯐꯖꯅ 이실ꯂꯒ ꯊꯝꯒꯗꯕꯅꯤ. ꯑꯗꯣ ꯄꯥꯕꯨꯡ ꯃꯣꯏꯒꯤ ꯊꯛꯄꯤ ꯆꯥꯕꯤꯗꯣ ꯃꯗꯨꯝꯗꯤ ꯌꯥꯎꯍꯜꯂꯔꯣꯏꯁꯤ. ꯍꯥꯏꯗꯤ ꯃꯗꯨ ꯍꯦꯛ ꯇꯧꯈꯤꯕ ꯃꯇꯝꯗ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯦ ꯍꯦꯛꯇ ꯊꯣꯛꯀꯜꯂꯦꯕ. ꯃꯗꯨ ꯌꯥꯎꯗꯗꯤ ꯐꯖꯔꯣꯏꯗ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ. ꯈꯔꯗꯤ ꯇꯧꯖꯔꯁꯅꯨ ꯀꯩꯅꯣ. ꯍꯣꯏ 이모나 하이시수 ꯆꯨꯝꯃꯤ.ꯈꯔ ꯇꯧꯖꯔꯁꯅꯨ. ꯑꯩꯈꯣꯏꯅ ꯈꯔ ꯁꯦꯟꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯄꯥꯕꯨꯡ. 토이노아. ꯅꯪ ꯇꯩꯁꯦ ꯀꯩꯅꯣ? ꯅꯪ ꯇꯩꯁꯦ ꯀꯩꯅꯣ? 토이노아. ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯍꯧꯖꯤꯛ. 토이노아. ꯅꯪ ꯇꯩꯗꯣ ꯅꯪ ꯀꯩꯅꯣ? ꯅꯨꯡꯉꯥꯏꯅꯤꯕ ꯍꯧꯖꯤꯛ. 토이노아. ꯉꯥꯏꯈꯣ. ꯀꯩꯅꯣ ꯅꯪ ꯆꯦꯡꯒꯤꯅꯣ. ꯆꯦꯡꯒꯤꯅꯣ ꯉꯥꯏꯈꯣ. ꯆꯦꯡꯒꯤꯅꯣ. ꯅꯪ 토이노아. ꯅꯪ ꯈꯪꯕ꯭ꯔ ꯅꯪ? ꯉꯥꯏꯈꯣ ꯅꯪ. ꯉꯥꯏꯈꯣ. ꯃꯇꯩꯖꯨ 이마. 아이라 라바 토이노. 토이노아. ꯆꯦꯡꯒꯤꯅꯣ. ꯆꯦꯡꯒꯤꯅꯣꯅꯦꯍꯦ. ꯆꯦꯡꯒꯤꯅꯣ 하려고 마시. ꯉꯥꯏꯈꯣ. 마시. ꯈꯪꯕ꯭ꯔ ꯅꯪ? ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥ?
Tamo. 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 그래서울게 멈자. 예. 그리고 넌 도리지나. 그래서울게 니는 뭐? Kainom da tana se na tahubune. 그리 하게 하이노. Horen tamogi account da changkadaba sendu kayano. 발락더라니. 그러기노. Adugi senpamdo yumlamda pikhrase. 그이노. 넌 그도록이. 넌 그도록이 봐. Kaisu tawdida. Ay yamni ngamaktre. Iyumgi misingda aina haidaba tawhaidaba kaya ma tawkhibaduna. Ay isa phangane haibabu thasaraktre. ꯑꯗꯨ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯔꯝꯃꯗꯤ ꯉꯔꯥꯡ ꯅꯤꯡꯊꯦꯝ ꯂꯨꯍꯣꯡꯈꯤꯕꯗꯨ ꯀꯣꯛ ꯆꯪꯉꯒ ꯄꯥꯛꯊꯔꯝꯃꯗꯤ ꯃꯩ ꯄꯥꯛꯑꯣꯏꯗ꯭ꯔꯣ? Thoinuga ningthemgagi changkiba sensingdo ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯨꯒꯠꯂꯁꯦ ꯕꯥꯁꯤꯒ ꯏꯃꯥꯒꯗꯅꯦ ꯐꯖꯅ ꯍꯥꯏꯖꯔꯨꯁꯤ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ ꯉꯁꯤꯃꯛ ꯆꯠꯁꯤꯀꯣ ꯇꯥꯃꯣ ꯆꯠꯁꯤ ꯑꯩ ꯆꯥꯛ ꯊꯣꯡꯔꯒꯦ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏꯁꯤ ꯑꯩꯁ ꯊꯃꯣꯏꯁꯤ ꯍꯣꯗ꯭ꯔꯣꯡ ꯍꯦꯛ ꯍꯣꯏꯗ ꯀꯩꯅꯣ ꯈꯣꯡꯀꯣ ꯇꯧꯖꯜꯂꯤꯁꯤꯅ ꯊꯥꯕꯜ ꯆꯣꯡꯕ ꯉꯥꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯁ ꯀꯔꯤꯌꯥ ꯅꯨꯄꯤ ꯊꯤꯔꯕ ꯅꯪ ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡ ꯆꯠꯄ ꯌꯥꯕ ꯃꯇꯝꯂꯣ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯏꯇꯥꯎ ꯍꯣꯏ ꯂꯣꯏ ꯉꯥꯏ ꯂꯩꯔꯕꯅꯤ ꯑꯩ ꯆꯠꯂꯦ ꯑꯁꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯅꯪ ꯂꯧꯊꯣꯛ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯑꯩꯒꯤꯁꯦ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ ꯍꯣꯏ ꯀꯤꯟꯅꯒꯗꯤ ꯊꯤꯜꯂꯛꯀꯅꯨꯀꯣ ꯑꯁꯤ ꯋꯥꯍꯩꯁꯤꯗ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯒ ꯐꯣꯟꯒ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯟꯗꯣꯛ ꯍꯣꯏ ꯐꯣꯟꯒꯁꯨ ꯃꯨꯟꯈ꯭ꯔꯦꯅꯤ ꯗꯥꯊꯣꯏꯕ ꯃꯥꯕꯨ ꯂꯣꯏꯁꯟꯈ꯭ꯔꯕꯣ 마도 복자에나 시다 타로 올라이래. 하이젠내리세요 오네. 하이젠나 번나티 야생바이니. 오 다자자가 바헬라케세 먹은다. 엄다 봐요. 봐요. 할로 이따. 그이노 복자해지고 생배로. 프로그램 능 실람마가. 이따 모록 자살로부대게 복지 싹꾸나 야드리미. 말해. 오 강해. 야로이 강해. 생문이 이따. 아이 거리 라이쇼로게. 야래 붕어. 담모 야래. 강해. 팔리다. 헤잉은 잘랐어. 담모 야래. 담마게고. 아드니다나. 바봉자. 가자. 아이 너희 다바 인간 걸로 실라비 나트로. 로이네 바봉. 파래. 바봉아, 이따 요일라이. 아. 아 가나노네 맨 맘마시다 암또 우리나 이보. 아 보잉 피벌라 이브로. 아 라우 짱우. 예 시디에 아이 자니빠가 이몽 비거니나 시디야. 아이 나이코 너희보 너희 부도보 까리 시터 호게. 아 보고. 로이나 보고. 야리바 모이 바지 까이농강 비리두보. 맞지. 거의 봄등 합비요 이제길 학자리보네. 바봉. 센팜 아자우바 마카이 톡pa ngamhudabadagi aikhoi lakpa ngamhudabani. Sensingo ngasidi kaire. Ibemaga ningthemgagi lohongbada changkiba sensingdo aikhoi loina puthokjarage. Aikhoi bo amuk piu babu. 거의 봄등 합비요. Mama mapa woi basina. Masabu sauningene inthokrabasu. 마사싱기 짱제품 오이리바 타모이기 뽀론디 까등오이드수 론다바니 꼬이고 마 ngasi isaga imong wana
ꯊꯃꯣꯏ ꯁꯦꯡꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄꯁꯦ ꯏꯄꯥ ꯄꯦꯜꯂꯦ ꯍꯩ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯈꯔꯁꯤ ꯃꯤꯍꯧꯗꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦꯅꯦ ꯅꯨꯡꯁꯤꯅꯕꯃꯨꯛ ꯍꯦꯟꯕ ꯂꯩꯇꯕꯅꯤꯅ ꯍꯩ ꯆꯥ ꯍꯣꯏ ꯄꯥꯖꯤ ꯆꯪꯉꯨ ꯆꯪꯉꯨ 이제 러 장슬러 헤로이다 호린이 소이드는 라크니 게더러게 어이 낭가마네 중고이 어이 파기동네 있는 강이시 나토이바 자 탁세 작수 싸그러시고 ꯆꯥꯛꯀ ꯆꯥꯖꯔꯔꯣꯏꯗ ꯆꯥ ꯊꯛꯄ ꯐꯪꯖꯔꯤꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯋꯥꯔꯧꯕ ꯃꯥꯜꯂꯤꯀꯣ ꯉꯔꯥꯡ ꯊꯥꯕꯜ ꯆꯣꯡꯕ ꯊꯥꯗꯣꯔꯛꯇꯕꯩꯔꯣ ꯃꯥ ꯆꯠꯀꯦꯕꯨꯗꯤ ꯇꯧꯖꯔꯝꯕꯅꯦꯕ ꯑꯗꯨꯗ ꯆꯠꯂꯝꯗꯥꯏꯗꯨꯗ ꯄꯨꯛ ꯆꯥꯛꯑꯦꯅ ꯇꯧ ꯂꯩꯊꯣꯛꯈꯤꯗꯅ ꯏꯇꯥꯎ ꯅꯪ ꯇꯁꯦꯡꯅ ꯄꯨꯛ ꯆꯥꯛꯄ꯭ꯔꯅꯦ ꯑꯩ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯕꯅꯦꯕ ꯆꯠꯂꯝꯗꯥꯏꯗꯨꯅ ꯈꯥꯡ ꯑꯃꯨꯛꯇꯅ ꯁꯤꯗ ꯑꯣꯜꯂꯤꯅꯦꯃꯤ ꯑꯗꯨꯗꯤ ꯅꯪ ꯊꯣꯏꯅꯨ ꯄꯜꯂ ꯋꯥꯁꯛꯄ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤ ꯀꯩꯅꯣ ꯏꯁ ꯑꯆꯨꯝꯕ ꯍꯥꯏꯕꯕꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯨꯛ ꯇꯁꯦꯡꯅ ꯆꯥꯛꯄꯅꯤ ꯍꯦꯛ ꯆꯥꯛꯑꯝꯗ꯭ꯔꯕ ꯊꯣꯏꯅꯨ ꯀꯥꯏꯅꯕ ꯑꯣꯏꯒꯦꯅ ꯑꯝꯇ ꯋꯥꯁꯧꯅꯤ ꯍꯦꯔꯣ ꯏꯇꯥꯎ ꯅꯪꯁꯨ ꯑꯁꯨꯛ ꯋꯥꯅ ꯐꯪꯖꯔꯛꯏꯕ ꯅꯨꯄꯤꯁꯤꯗ ꯋꯥꯁꯛꯎ ꯀꯥꯏꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯣꯛ ꯁꯛꯇꯨꯕ ꯀꯩꯗꯧꯔꯒꯦ ꯆꯠꯂꯝꯗꯥꯏꯗꯨꯗꯅꯦ ꯐꯨꯔꯤꯠ ꯃꯨꯟꯈꯤꯕꯩ ꯋꯥꯅꯤ ꯃꯤ ꯃꯥꯅ ꯀꯔꯤ야 ꯑꯩꯕꯨ ꯆꯪꯍꯟ ꯍꯦꯛꯇ ꯍꯥꯠꯂꯤꯅꯦ ꯍꯣꯏ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯗꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯛꯁꯤꯕꯨ ꯅꯪꯕꯨ ꯐꯖꯔꯤꯕꯣ ꯑꯩꯅ ꯉꯝꯅꯕ ꯆꯠꯂꯨꯅꯤ ꯅꯪ ꯅꯣꯡ ꯐꯨꯔꯣꯏꯗ꯭ꯔꯣ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯍꯥꯏꯕꯅꯦ ꯑꯩꯁꯦ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯏꯀꯥꯏ ꯄꯤꯌꯦꯕ ꯌꯥꯔꯦ ꯑꯁꯦꯡꯕꯗꯣ ꯈꯪꯒꯦ ꯇꯧꯅꯤꯗ ꯊꯣꯏꯅꯨꯅ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯁꯤꯔꯝꯕꯁꯦ ꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯍꯦ ꯊꯣꯏꯅꯨꯒꯤ ꯈꯜꯂꯒ ꯑꯩ ꯃꯥꯃꯨꯟ ꯀꯧ ꯂꯥꯛꯑꯔꯣꯏꯗ ꯗꯥꯊꯣꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯋꯣ ꯍꯣꯔꯦꯟ ꯊꯥꯕꯜ ꯂꯩ ꯍꯥꯏꯕꯅꯦ ꯑꯩ ꯉꯟꯇꯥꯅ ꯊꯥꯗꯣꯛꯆꯔꯛꯑꯒꯦ ꯑꯩꯅ ꯑꯁꯦꯡꯕꯒꯤ ꯄ꯭ꯔꯣꯃꯤꯁ ꯄ꯭ꯔꯣꯃꯤꯁ ꯌꯥꯗꯣꯏꯔꯣ ꯏꯁ ꯄꯥꯔꯃꯤꯁꯟ ꯐꯪꯉꯗꯤ ꯌꯥꯗꯗꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯍꯦ ꯑꯗꯨꯐꯥꯎꯗꯤ ꯀꯅꯥ ꯎꯅꯕꯤꯒꯗꯧꯕꯅꯣ ꯏꯃꯥ ꯑꯩ ꯃꯦꯝꯆꯥꯅꯦ ꯍꯩꯃꯥ ꯃꯦꯝꯆꯥꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡꯁꯤꯡ ꯂꯥꯛꯏꯌꯦ ꯏꯃꯥ ꯌꯥꯔꯦ ꯍꯣꯏ ꯑꯦ ꯅꯣꯏꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ ꯍꯥ ꯅꯣꯏꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕꯅꯣꯕ ꯆꯠꯂꯨꯅꯦ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯍꯣꯏ ꯃꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯈꯪꯕ꯭ꯔꯥ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯖꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯅꯁꯨ ꯌꯥꯕꯤꯔꯤ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝꯁꯤꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯄꯤꯕꯤꯌꯣꯕ ꯍꯣꯏ ꯅꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯒꯗ꯭ꯔꯣ ꯍꯥ ꯆꯂꯨ ꯏꯕꯥꯏꯗꯅꯦ ꯑꯩꯈꯣꯏꯕꯨ ꯂꯧꯈꯠꯄꯤꯔꯣꯅ ꯍꯥꯏꯖ ꯆꯂꯨ ꯀꯔꯤꯒꯨꯝꯕ ꯏꯕꯥꯏꯅ ꯑꯩꯒꯤ ꯁꯤꯗꯩꯗ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯡꯁꯤ ꯂꯧꯈꯠꯄꯤꯔꯁꯤ ꯍꯥꯏꯔꯕ ꯃꯇꯝꯗꯣ ꯑꯗꯨ ꯈꯛꯇꯗ ꯑꯩꯅ ꯌꯥꯒꯗꯕ ꯈꯪꯕ꯭ꯔꯥ ꯆꯂꯨ ꯅꯁꯛꯇꯨ ꯌꯦꯡꯗꯦ ꯆꯂꯨꯅꯦꯍꯦ ꯉꯥꯏꯈꯨꯋꯣ ꯆꯥ ꯑꯃꯃꯝꯇꯪ ꯊꯛꯑꯒ ꯍꯦ ꯅꯪ ꯑꯋꯥꯠ ꯄꯥ ꯁꯥꯔꯒ ꯃꯗꯨ ꯌꯥꯗꯦ ꯃꯣꯏꯁꯤ ꯌꯨꯝꯁꯤꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯍꯥꯏꯕꯁꯦ ꯈꯛ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏꯀꯣ ꯆꯂꯨ ꯅꯁꯛꯇꯨ ꯌꯦꯡꯗꯦ ꯆꯂꯨ ꯉꯥꯏꯈꯨꯋꯣ ꯃꯁꯛꯁꯤꯡꯁꯤꯒ ꯑꯍꯜ ꯂꯃꯟꯗ ꯍꯥꯏꯔꯒ ꯍꯌꯦꯡꯃꯛ ꯊꯥꯔꯛꯑꯣ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯂꯧꯈꯠꯍꯜꯂꯒꯦ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ
ꯏꯃꯥꯅ ꯑꯋꯣꯡ ꯑꯋꯣꯡ ꯆꯥꯎꯅ ꯇꯝꯒꯅꯤ. ꯑꯁꯦꯡꯕꯩꯔꯣ? ꯃꯥꯅꯦ, ꯑꯁꯦꯡꯕꯒꯤꯅꯦ. ꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯗꯨꯗꯤ. ꯍꯣꯏ. ꯆꯠꯂꯣ ꯆꯠꯂꯣ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯆꯠꯂꯣ ꯆꯠꯂꯣ. 이봉아, 너 ngasi 오피스 ꯆꯠꯂꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ? ꯆꯠꯀꯅꯤ ꯄꯥꯕꯨꯡ. ꯑꯣ, ꯑꯗꯣ ꯉꯔꯥꯡ ꯁꯅꯥꯌꯥꯏꯒ ꯅꯆꯤꯟꯅꯥꯎ ꯉꯥꯡꯅꯈꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯃꯥꯕꯨ ꯊꯥꯅꯤ ꯍꯥꯏꯗꯨꯕꯨ? ꯀꯛꯆꯤꯡꯗ ꯋꯥꯛꯁꯥꯏꯠ ꯑꯃ ꯌꯦꯡꯍꯜꯂꯨꯒꯦ ꯇꯧꯕꯅꯤ ꯄꯥꯕꯨꯡ. ꯃꯥꯁꯤ ꯀꯣꯟꯇ꯭ꯔꯦꯛ ꯋꯥꯛꯀꯨꯝꯕ ꯈꯔ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯁꯨꯝ ꯂꯩꯈ꯭ꯔꯗꯕ. 이봉아, ꯅꯪ 실리도 ꯌꯥꯝ ꯐꯔꯕꯅꯤ. ꯑꯗꯣ ꯆꯠꯄꯗꯤ ꯃꯊꯟꯇ ꯊꯥꯒꯗ꯭ꯔꯥ? 스페셜 콘트랙터도 파봉 깍싱덕이니. 마가 우나라가 시나라가 좀 짝가답니다. 가리디 시 가리시 타르게 하이라. 허이 파봉. 가리 에머도디. 가리 에머도 파봉 워크숍다 풀 서비스인기 탐험어봐. 파레 파레. 가리 잉잉 타고 할고. 허이 파봉. 에, 낭디가 이제 봐. 깍싱 ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ? ꯑꯩ ꯀꯛꯆꯤꯡ ꯆꯠꯅꯦꯗꯤ ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯕ? 이때이나 바니 ngara ngangnabada ꯑꯩ ꯇꯥꯍꯧꯔꯤꯕ. ꯇꯥꯃꯣ ꯆꯧꯅ ꯑꯩ ꯊꯕꯛ ꯊꯥꯔꯤꯅꯦ ꯑꯥꯗ. ꯅꯪ ꯌꯥꯎ ꯌꯥꯔꯣꯏ. 이때이나 ꯊꯥꯕ ꯊꯕꯛꯇꯨꯗ ꯑꯩꯁꯨ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯍꯣꯏ, ꯃꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯒꯤ ꯃꯌꯨꯝꯗꯅꯦ ꯑꯩꯅ ꯆꯠꯇꯣꯏꯗꯣ. ꯑꯗꯨꯛ ꯊꯥꯞꯄ ꯃꯐꯝꯗꯨꯗ ꯅꯊꯟ ꯆꯠꯄ ꯍꯧꯅꯗꯦ. ꯑꯩ ꯅꯊꯟ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ. ꯑꯩ ꯍꯣꯔꯦꯟ ꯂꯩꯐꯝ ꯈꯪꯉꯣꯏꯕ. 이씨, तामो ꯆꯧ ꯃꯃꯥꯡꯗ ꯅꯪ ꯀꯃꯥꯏ ꯄꯨꯔ ꯆꯠꯇꯣꯏꯅꯣ? ꯍꯣꯡꯅ ꯄꯨꯗꯧꯅꯤ ꯀꯩꯅꯣ. ꯑꯩꯕꯨ ꯅꯪ ꯐꯨꯔꯤꯠ ꯈꯥꯎꯗꯨꯗ ꯍꯥꯞꯄ ꯄꯨꯔ ꯆꯠꯀꯦ ꯍꯥꯏꯔꯕ. ꯑꯗꯣ ꯅꯪ ꯁꯦꯠꯂꯤ ꯗ꯭ꯔꯦꯁꯁꯦ ꯐꯖꯗꯦ. ꯗ꯭ꯔꯦꯁ ꯐꯖꯗ꯭ꯔꯁꯨ ꯑꯩꯗꯤ ꯐꯖꯔꯝ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ. ꯍꯣꯏ, ꯅꯪ ꯌꯥꯔꯣꯏ ꯃꯤ. ꯆꯠꯂꯣ. ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ. ꯆꯠꯂꯣ. ꯂꯩꯍꯧꯔꯁꯨ ꯆꯠꯂꯣ. ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ. ꯀꯗꯥꯏꯗꯅꯣ ꯑꯩ ꯍꯨꯟꯗꯣꯛꯑꯃ ꯆꯠꯂꯤꯗꯨꯕꯣ? ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ. ꯅꯪ ꯂꯥꯛꯄ ꯌꯥꯔꯣꯏ ꯃꯤ. ꯀꯩꯗꯧꯕꯩ ꯂꯥꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯀꯩ ꯑꯩ ꯅꯨꯄꯤꯅꯣ ꯂꯥꯛꯀꯅꯤ ꯁꯤꯕꯣ? ꯍꯥꯏꯁꯤꯅꯤ. ꯌꯥꯔꯣꯏ, ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯕꯅꯦ. ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ? ꯍꯥ? 이때 만 ꯆꯠꯂꯤꯁꯦ ꯑꯩ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ? ꯆꯠꯂꯣ. ꯑꯗꯨꯅꯦꯕ. ꯅꯨꯡꯉꯥꯏꯔꯣꯏ ꯃꯤ. ꯀꯩꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ? ꯄꯨꯈꯣ. ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯀꯔꯤ ꯀꯔꯥ ꯑꯅꯧ ꯄꯦꯛꯀꯗꯣ ꯂꯩꯔꯣ. ꯆꯣ ꯄꯨꯈꯣꯁꯦ. ꯆꯠꯂꯣ. 이때 ꯁꯦꯜ ꯑꯃꯨꯛ ꯌꯥꯎꯗꯤꯌꯦ. ꯁꯦꯜ ꯈꯤꯇ ꯄꯤꯌꯣ. ꯍꯥ? ꯍꯥꯏꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯕ? ꯍꯣ ꯄꯤꯒꯦ. 헤이, 마시 인강지디. 세. 나 이건데 속보야 되고. 허이 때. 세. 빠이로. 각싱대기 아우와 뭐라가도 레이로고. 레이렇게. 쩔로. 마시디 슈전백. 토이노, ꯑꯩ ꯏꯇꯥꯎ ꯍꯣꯏꯕ ꯑꯝꯇ ꯆꯠꯂꯨꯒꯦꯀꯣ. ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ? ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧꯒꯦꯕ. ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯋꯥꯔꯤ ꯁꯥꯟꯅꯒ꯭ꯔꯤꯗꯨꯕꯣ? ꯆꯠꯄ ꯌꯥꯔꯣꯏ. ꯇꯉꯥꯏ ꯐꯗ꯭ꯔꯒꯅꯅꯦ ꯐꯣꯟꯗꯨꯗ ꯑꯗꯨꯝ ꯍꯥꯏꯒꯣ. ꯑꯁ. 토이노, ꯅꯪꯁꯦ ꯈꯔꯗꯤ ꯍꯛꯃꯜꯂꯕꯅꯤꯀꯣ. ꯌꯨꯝ ꯍꯦꯠ ꯄꯥꯟꯈꯤꯕꯗꯒꯤ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯏꯕ ꯑꯣꯏꯕꯣ? ꯅꯪ ꯅꯅꯥꯛꯁꯤꯗ ꯁꯨꯔꯁꯨꯛꯅꯦ ꯂꯩꯌꯣ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯣ. ꯑꯩ ꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯗꯕꯩ ꯋꯥꯔꯣ? ꯍꯥ? ꯑꯩ ꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯗꯕꯩ ꯋꯥꯔꯕ ꯅꯪ? ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ. ꯐꯨꯔꯛꯇꯣꯏꯗ ꯃꯥꯜꯂꯤꯍꯦ. ꯑꯁ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯍꯥꯏꯕꯅꯦ. ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯃꯁꯛ ꯈꯪꯂꯛꯇꯕꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯕꯗ ꯉꯥꯏꯔꯤꯌꯦ. ꯑꯩꯅ ꯗꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯌꯦ. ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯁꯨꯛꯂꯦꯡ ꯂꯦꯡꯍꯟꯅꯤꯡꯗ꯭ꯔꯦ. ꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦꯅꯦ? 이마 거를 ꯆꯠꯂꯣ. ꯑꯁ 이마ꯁꯤꯁꯨ ꯃꯇꯥꯡꯗꯤ ꯆꯥꯈꯤꯗ꯭ꯔꯦꯍꯦ. ꯃꯆꯥꯅꯨꯄꯥꯁꯤꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ. ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯅꯪ. ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ. ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ.
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯍꯌꯦꯡ ꯅꯣꯏꯅ ꯆꯩꯔꯥꯎꯕꯒꯤ ꯊꯤꯟꯅꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯅꯆꯦꯒ ꯇꯥꯟꯅꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯒꯦ ꯇꯧꯕ ꯅꯪꯕꯨ ꯀꯩ ꯄꯨꯒꯦ ꯍꯥꯏꯅꯣ ꯑꯁ ꯑꯩ ꯀꯩꯝ ꯈꯪꯗꯦꯗ ꯏꯆꯦ ꯏꯃꯥꯒ ꯏꯆꯦꯒꯅ ꯁꯤ ꯄꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯨꯔꯒ ꯆꯠꯇꯣꯏꯅꯦ ꯁꯤ ꯃꯔꯝꯗ ꯑꯩ ꯀꯩꯝ ꯈꯪꯗꯦꯕ ꯑꯍꯥꯟꯕꯅꯤꯅ ꯏꯃꯥ ꯅꯪꯅꯕ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯊꯨꯡꯅ ꯌꯦꯟꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯅꯅꯥꯎꯒꯤꯁꯨ ꯀꯅꯥ ꯀꯅꯥ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤꯡ ꯄꯥꯊꯣꯛꯅꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯆꯠꯂꯒ ꯂꯩꯃꯤꯟꯅꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤ ꯄꯨꯡ ꯀꯌꯥ ꯆꯠꯁꯦꯕ ꯏꯆꯦꯅ ꯂꯦꯞꯄꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯅꯃꯥꯒ ꯑꯩꯒꯅ ꯉꯁꯤ ꯅꯈꯣꯏ ꯄꯨꯟꯅ ꯈꯟꯅꯗ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯈꯟꯅ ꯁꯦꯟ ꯇꯧꯕꯅꯤ ꯃꯁꯤꯗ ꯅꯈꯣꯏ ꯋꯥꯔꯧꯕ ꯄꯣꯛꯂꯧꯕ ꯌꯥꯗꯦꯀꯣ ꯄꯥꯕꯨꯡꯅ ꯍꯥꯏꯅꯤꯡꯉꯤꯗꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯈꯟꯅꯔꯒ ꯂꯣꯏꯔꯦ ꯁꯤꯅꯤꯗ ꯏꯄꯥꯁꯨ ꯄꯦꯟꯁꯤꯜ ꯂꯧꯔꯦ ꯑꯗꯨꯒ ꯁꯅꯌꯥꯏꯁꯨ ꯃꯥꯒꯤ ꯊꯤꯀꯥꯒꯤ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯑꯦꯅ ꯂꯧꯔꯦ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯃꯧ ꯑꯅꯤꯁꯨ ꯁꯨꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯏꯆꯥ ꯁꯦꯝꯕ ꯍꯥꯏꯅꯁꯨ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯆꯥꯟꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯆꯥꯛꯈꯨꯝ 3 ꯊꯣꯛꯑꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ ꯅꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯈꯟꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯔ ꯈꯖꯤꯛ ꯉꯟꯃꯜꯂꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯍꯣꯏ ꯑꯗꯨꯕꯨ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯗꯤ ꯃꯧꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯄꯥꯕꯨꯡ ꯑꯁ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟ ꯆꯥꯕ ꯉꯝꯈꯤꯔꯣꯏꯀꯣ ꯄꯥꯕꯨꯡ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯗꯣ ꯁꯨꯡꯄꯟ ꯄꯟꯕꯤꯔꯛꯈꯤꯅꯨ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯆꯥꯅꯕ ꯍꯥꯏꯁꯤ ꯀꯅꯥꯝ ꯌꯥꯅꯤꯡꯈꯤꯔꯣꯏ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒ ꯂꯩꯔꯤꯈꯩꯗꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯄꯤꯔꯛꯈꯤꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯁꯅꯥꯇꯣꯝꯕꯒꯤꯁꯨ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯧꯁꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯗꯨꯗꯤ ꯃꯇꯝꯅ ꯁꯨꯝ ꯄꯨꯖꯔꯛꯀꯅꯤꯌꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯁꯥꯖꯦꯟ ꯇꯧꯔꯒ ꯂꯩꯕꯤꯔꯣ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯇꯉꯥꯏ ꯐꯗꯕ ꯈꯨꯗꯤꯡꯃꯛ ꯇꯥꯃꯣꯒ ꯑꯩꯒꯅ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ ꯏꯃꯧꯒꯤ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯑꯁꯨꯛ ꯐꯖꯕ ꯋꯥꯍꯩꯁꯤꯗꯤ ꯉꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯇꯥꯡꯕꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯌꯥꯗ ꯂꯥꯏꯕꯛ सजबूगी लई हाउदी चंबल लई हाउनते अचाक मैरी बू मुथखी